ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯃꯟ ꯈꯨꯂꯦꯟ ꯀꯧꯕ ꯂꯝꯗꯝꯅꯤ꯫ ꯈꯨꯜ ꯑꯁꯤ ꯄꯥꯛ ꯆꯥꯎꯏ꯫ ꯈꯨꯟꯖꯥ ꯀꯌꯥꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯑꯃꯅ ꯃꯪꯑꯣꯏꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯅꯤꯡꯊꯤ ꯗꯨꯛ ꯃꯩꯔꯥ ꯀꯠꯇꯨꯅ ꯃꯁꯥꯒꯤ ꯌꯥꯏꯐ ꯊꯧꯅꯤ ꯅꯤꯖꯔꯤ꯫ ꯕꯦꯝꯃ ꯊꯧꯉꯝꯕꯤꯌꯥ, ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯅꯦꯍꯦ? ꯏꯃꯥ ꯂꯣꯏꯔꯦ꯫ ꯕꯣꯛ, ꯏꯃꯥꯒ ꯂꯩꯔꯝꯃꯨꯀꯣ꯫ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ, ꯅꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯗꯣꯏꯅꯤ꯫ ꯏꯁꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯕꯤꯆꯥꯔꯄꯇꯤ ꯑꯣꯏꯕꯗꯣ ꯑꯕꯣꯛ ꯎꯅꯤꯡꯏ꯫ ꯌꯦꯡꯉꯣꯏ, ꯁꯍꯔꯗ ꯆꯠꯂꯒ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ꯫ ꯍꯣꯏ, ꯉꯁꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯁꯤꯗ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯨꯒꯤ ꯃꯤꯡꯂꯦꯟ ꯈꯛ ꯇꯥꯛꯄꯤꯔꯗꯤ ꯃꯆꯥꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ꯫ ꯑꯕꯣꯛꯀꯤ ꯊꯧꯉꯝꯕꯤꯌꯥ, ꯑꯕꯣꯛꯅ ꯀꯌꯥꯔꯛ ꯏꯁꯨꯗ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯣ ꯍꯪꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯕꯣꯛꯅꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯏꯁꯨꯒꯤ ꯄꯥꯕ ꯇꯥꯛꯀꯅꯤꯁꯦ꯫ ꯑꯕꯣꯛ, ꯀꯔꯝꯕ ꯃꯆꯥꯅ ꯃꯄꯥꯒꯤ ꯃꯤꯡꯂꯦꯟ, ꯃꯄꯥꯒꯤ ꯁꯛꯇꯝ ꯈꯪꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ? ꯐꯔꯦ ꯑꯕꯣꯛ, ꯑꯕꯣꯛꯀ ꯏꯃꯥꯒꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯍꯪꯉꯔꯣꯏ꯫ ꯃꯇꯝꯗꯣ ꯑꯣꯏꯅ ꯉꯥꯏꯔꯒꯦ꯫ ꯊꯧꯉꯝꯕꯤ ꯁꯍꯔꯗ ꯃꯍꯩ ꯇꯝꯕ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗꯤ ꯃꯍꯩꯒꯤ ꯃꯉꯥꯜ ꯐꯪꯗꯦ꯫ ꯅꯨꯄꯤꯅ ꯃꯍꯩ ꯇꯝꯕꯁꯤ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯗꯨꯒ ꯃꯥꯡꯉꯦ ꯍꯥꯏꯅꯁꯨ ꯂꯧꯅꯔꯝꯃꯤ ꯁꯍꯔꯗꯁꯨ ꯃꯉꯥꯏ꯫ ꯃꯈꯣꯏ ꯈꯔ ꯂꯧꯔꯥꯡ ꯁꯨꯔꯤ, ꯅꯤꯡꯊꯤꯁꯨ ꯌꯥꯎꯔꯤ꯫ ꯑꯗ ꯃꯤꯋꯥ ꯉꯥꯡꯖꯅꯤꯡꯉꯤ ꯃꯈꯣꯏꯅ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯒꯤ ꯅꯠꯆꯗꯦꯀꯣ꯫ ꯀꯔꯤ ꯀꯥꯟꯅꯅꯕ ꯁꯦꯜ ꯇꯤꯡꯅꯕ ꯃꯆꯥꯕꯨ ꯁꯍꯔꯗ ꯃꯍꯩ ꯇꯝꯕ ꯊꯥꯕ ꯌꯥꯎꯔꯤ? ꯑꯗꯨꯁꯨ ꯑꯃꯥꯡꯕꯗꯣ ꯅꯨꯄꯤꯅꯕꯨ꯫ ꯏꯕꯦꯝꯍꯜꯅ, ꯈꯪꯗꯦ ꯏꯕꯦꯝꯃ, ꯑꯃꯥꯡꯕ ꯄꯣꯠꯇꯨꯕꯨ ꯇꯝꯍꯜꯂꯤ꯫ ꯀꯔꯤ ꯀꯥꯟꯅꯕ ꯇꯝꯃꯤꯅꯣ ꯈꯪꯗꯦ꯫ ꯑꯁ, ꯃꯣꯏ ꯋꯥꯔꯤꯒ ꯇꯣꯛꯁꯤꯗ, ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯃꯤꯑꯣꯏ ꯅꯠꯇꯤꯌꯦ꯫ ꯀꯔꯥꯏꯗꯒꯤꯅꯣꯁꯨ ꯈꯪꯗꯦ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯅꯤꯅ ꯉꯁꯤ ꯐꯥꯎꯗ ꯂꯥꯛꯈ꯭ꯔꯕ꯭ꯔꯣ? ꯇꯣꯝꯕꯤꯅ, ꯂꯥꯛꯇ꯭ꯔꯤ ꯈꯪꯗꯦꯗ ꯏꯆꯦ꯫ ꯀꯔꯤ ꯁꯥꯒꯩꯅꯣ, ꯀꯔꯤ ꯙꯔꯃꯅꯣꯁꯨ ꯈꯪꯗꯦ꯫ ꯃꯤ ꯑꯇꯩꯒ ꯀꯌꯥ ꯇꯣꯔꯣ ꯈꯣꯗꯥꯅꯅꯁꯨ ꯇꯧꯗꯦ꯫ ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩ꯫ ꯉꯥꯏꯈꯣꯅꯤ ꯅꯪꯕꯣ, ꯇꯝꯊꯤꯕꯅ ꯃꯔꯛ ꯑꯃ ꯌꯥꯝ ꯁꯥꯊꯤꯔꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ? ꯇꯝꯊꯤꯕ ꯄꯜꯂꯛꯄꯗ ꯅꯤꯡꯊꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯏꯕꯦꯝꯍꯜꯅ꯫ ꯑꯁ, ꯑꯩꯈꯣꯏꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯒꯁꯦ ꯃꯄꯥꯜ ꯊꯣꯛꯍꯟꯗꯣꯏ ꯇꯜꯂꯕꯅꯦꯃꯤ꯫ ꯑꯃꯨꯛ ꯃꯥꯒꯤ ꯃꯈꯨꯠꯇꯒ ꯇꯥꯈ꯭ꯔꯕꯗꯤ ꯃꯥꯡꯉꯦꯗꯅ꯫ ꯅꯨꯄꯤ ꯀꯌꯥꯅꯣ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯈ꯭ꯔꯤꯁꯦ? ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯃꯥꯒꯤ ꯃꯃꯥꯒ ꯅꯨꯄꯤꯒ ꯑꯗꯨꯝ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯥꯏ? ꯀꯤꯗꯨꯒꯤ ꯃꯄꯥ ꯍꯥꯠꯄ ꯃꯆꯥꯗꯣ ꯁꯦꯜ ꯄꯥꯏꯕ ꯃꯆꯤꯟ ꯇꯨꯡ ꯃꯤꯅꯕꯨ ꯇꯧꯔꯗꯤ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯎꯔꯁꯨ ꯎꯁꯤꯟꯅꯗ, ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ, ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯤꯡꯊꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯅꯤꯡꯊꯤ ꯃꯅꯦꯝꯄꯣꯛꯀ ꯃꯆꯥꯒ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯗꯨꯅ꯫ ꯏꯃꯥ, ꯅꯁꯨꯗꯣ ꯃꯍꯩ ꯇꯝꯍꯜꯂꯒꯨꯝꯁꯤꯔꯥ? ꯃꯤꯅꯁꯨ ꯌꯥꯝ ꯉꯥꯡꯅꯩ, ꯅꯨꯄꯤꯒ ꯑꯣꯏꯔꯦ, ꯑꯃꯨꯛ ꯁꯍꯔꯗꯒ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯥꯅꯒ ꯈꯪꯂꯕꯗꯤ ꯑꯃꯨꯛ ꯏꯆꯥꯗꯣ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯈꯨꯜ ꯑꯁꯤ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯍꯩ ꯇꯝꯅꯕꯁꯨ ꯅꯠꯇꯦ꯫ ꯃꯧ, ꯑꯗꯨ ꯀꯤꯅ ꯆꯠꯂꯕꯗꯤ ꯌꯥꯔꯣꯏ꯫ ꯈꯔꯁꯨ ꯊꯦꯡꯅꯕ ꯇꯝꯃꯨ꯫ ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯅ ꯑꯁꯨꯛ ꯀꯤꯅ ꯂꯩꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯃꯅꯤꯡ ꯇꯝꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯦ ꯏꯁꯨꯕꯨ ꯁꯍꯔꯗ ꯊꯥꯕꯅꯤ ꯑꯩ꯫ ꯌꯦꯡꯉꯣꯏ, ꯅꯪ ꯃꯄꯥꯜ ꯊꯣꯛꯄꯗ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯀꯦꯔꯒ ꯊꯣꯛꯀꯅꯨꯀꯣ꯫ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅ ꯈꯪꯍꯟꯕ ꯌꯥꯄꯣꯟꯇꯦ꯫ ꯏꯃꯥ, ꯃꯥꯗꯨꯕꯨ ꯍꯧꯖꯤꯛ ꯀꯝꯗꯧꯅ ꯂꯩꯔꯝꯅꯤ? ꯀꯨꯏꯔꯦ ꯎꯗꯕ꯫ ꯃꯥꯒꯤꯕꯨ ꯅꯨꯄꯤ ꯋꯥꯠꯄ꯭ꯔꯣ? ꯏꯆꯥ ꯑꯣꯏꯔꯁꯨ ꯑꯩ ꯃꯥꯕꯨ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ꯫ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯃꯤꯔꯣꯠꯀꯨꯝꯅ ꯍꯤꯡꯂꯤꯕꯁꯦ? ꯃꯥꯕꯨ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯥ ꯃꯣꯠꯂꯤꯕ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇꯪꯗꯤ ꯁꯦꯝꯗꯣꯛꯄ ꯁꯤꯅꯤ꯫ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯅ ꯆꯠꯂꯤꯕ ꯋꯥꯈꯜꯗꯣ ꯃꯉꯣꯟꯗꯒꯤ ꯑꯉꯝꯕ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯕꯁꯤꯅꯤ ꯅꯅꯦꯃꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯤ ꯍꯥꯏꯕꯅꯤ꯫ ꯈꯨꯜ ꯑꯁꯤ ꯆꯥꯎꯕꯅ ꯊꯤꯕ ꯋꯥꯔꯝꯒꯅꯤ꯫ ꯈꯪꯗꯅꯕ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯁꯥꯕꯗ ꯃꯥꯏꯒꯁꯦ ꯍꯅꯨꯕꯤ ꯃꯥꯜꯂꯤꯗ ꯏꯃꯥ꯫ ꯈꯥꯡꯕꯗ ꯀꯜꯂꯨ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯆꯍꯤ 10 ꯂꯣꯝꯅꯤ꯫ ꯊꯪꯅꯕ ꯈꯨꯜꯗ ꯆꯍꯤ 13 ꯂꯣꯝ ꯂꯩꯔꯨꯔꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯏꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦꯗꯅ ꯏꯃꯥꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯃꯧꯒ ꯏꯁꯨꯒ ꯃꯐꯝꯁꯤꯗ ꯑꯋꯥꯕ ꯀꯌా ꯈꯥꯡꯂꯤꯅꯦ꯫ ꯁꯣꯝꯗꯅ ꯇꯝꯊꯤꯕꯅ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯕ ꯃꯈꯣꯏꯗꯣ ꯋꯥꯈꯜ ꯑꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯏꯆꯥ ꯊꯧꯉꯝꯕꯤꯗꯣ
ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯟꯕꯅꯤ ꯁꯥꯐꯕꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯗ꯭ꯔꯦ ꯎꯅꯤꯡꯉꯨꯔꯣꯅ ꯅꯆꯥꯒ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕꯒ ꯐꯥꯎꯕ ꯅꯨꯄꯤꯅ ꯅꯣꯡꯃ ꯀꯥꯡꯗ ꯑꯃꯃꯨꯛ ꯂꯥꯛꯏ ꯑꯃꯃꯨꯛ ꯂꯥꯛꯏ ꯑꯄꯥꯝꯕ ꯀꯣ ꯈꯜꯂꯨꯗꯅ ꯁꯤꯗꯒꯤ ꯑꯩꯁꯦ ꯁꯨꯝ ꯐꯥꯊꯗꯨꯅ ꯂꯩꯕꯅꯤ ꯑꯩꯒꯤ ꯍꯧꯅꯕꯤꯗꯣ ꯃꯗꯨ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯁꯨꯛ ꯁꯥꯡꯅ ꯆꯍꯤ ꯀꯨꯟꯁꯦ ꯅꯨꯄꯤ ꯃꯣꯏꯅ ꯀꯥꯏꯗ ꯂꯣꯠꯀꯦ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦ ꯍꯧꯔꯅꯨ ꯑꯩ ꯄꯦꯜꯂꯤ ꯁꯛꯍꯦꯟꯕꯤꯒꯤ ꯍꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯈ꯭ꯔꯤꯁꯦ ꯈꯔ ꯋꯥꯈꯜ ꯇꯥꯔꯕ ꯅꯤꯡꯉꯨꯕꯅꯤ ꯑꯗꯨꯒ ꯍꯥꯏꯅꯤꯡꯗꯦꯀꯣ ꯑꯣ ꯅꯪꯒ ꯄꯨꯜꯂꯤꯀꯥꯟꯗ ꯅꯨꯄꯤꯁꯨ ꯊꯤ ꯈꯪꯍꯧꯗ꯭ꯔꯤ ꯅꯪꯒ ꯄꯨꯜꯂꯤꯕꯅꯤꯅ ꯑꯩꯁꯨ ꯃꯤꯅ ꯅꯪꯗꯧꯅ ꯇꯧꯔꯝꯃꯅꯤꯅ ꯈꯜꯂꯦꯕ ꯍꯌꯦꯡ ꯀꯨ ꯊꯥꯡꯗꯣꯛꯄꯤꯅꯕ ꯃꯤ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯒꯤ ꯁꯨꯛꯁꯨ ꯌꯨꯡꯒꯅꯤ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯅ ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯅꯨꯄꯤ ꯀꯅꯥꯅ ꯌꯥꯕꯤꯗꯣꯔꯤꯒꯦ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦꯀꯣ ꯑꯩꯁꯨꯅꯦ ꯅꯪꯗꯧꯅ ꯁꯦꯜ ꯄꯥꯏꯔꯝꯃꯗꯤ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯀꯣꯛ ꯐꯥꯕ ꯌꯥꯕ ꯁꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯔꯒ ꯃꯥꯅ ꯑꯩꯕꯧꯗ ꯀꯤꯅ ꯁꯛꯇꯣ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯨꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯧꯉꯝꯕꯤ ꯁꯍꯔꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯃꯁꯝ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯗꯨ ꯎꯍꯧꯏ ꯁꯒꯣꯜ ꯊꯧꯕ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯝꯊꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯅ ꯅꯍꯥꯟꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣ ꯍꯥꯏ ꯌꯥꯗ꯭ꯔꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯕ ꯅꯊꯣꯏ ꯃꯆꯥꯗꯣ ꯃꯥꯡꯈꯤꯗꯅꯤ ꯑꯩꯉꯣꯟꯗ ꯑꯀꯟ ꯑꯊꯧꯒ ꯁꯤꯡꯕ ꯁꯥꯔꯤꯗꯣ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕꯤꯗꯣꯔꯤꯒꯦ ꯌꯦꯡ ꯂꯩꯔꯤꯁꯤꯅꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯊꯋꯥꯏ ꯊꯥꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅ ꯅꯆꯥꯒꯨꯝꯂꯕ ꯑꯩꯉꯣꯟꯗ ꯇꯨꯀꯠꯆꯩ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯐꯥꯎꯕ ꯑꯗꯨꯛ ꯄꯣꯡꯅ ꯅꯁꯛꯇꯨ ꯀꯅꯥꯅ ꯐꯖꯧꯒꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯗꯨꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯁꯥꯡꯅ ꯊꯧꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝꯈꯩꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ ꯃꯇꯧ ꯑꯗꯨꯗ ꯊꯧꯉꯝꯕꯤꯅ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯅ ꯀꯩ ꯅꯨꯄꯥꯅꯣ ꯁꯤꯅ ꯈꯔ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯁꯨ ꯑꯣꯏ ꯑꯁꯨꯛ ꯅꯧꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯃꯁꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯀꯌꯥꯗ ꯇꯝꯊꯤꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯕꯨ ꯇꯧꯅꯤꯡꯗ ꯇꯧꯕ ꯈꯨꯠꯅ ꯑꯁꯨꯝ ꯑꯔꯥꯛ ꯇꯥꯛꯄꯤꯅꯕ ꯃꯤꯒ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯣ ꯈꯨꯟꯖꯥꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗ ꯊꯧꯉꯝꯕꯤ ꯋꯥꯈꯜ ꯑꯃꯗ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯕꯣꯛꯅ ꯍꯥꯏꯃ ꯏꯁꯨ ꯂꯥꯏꯗꯅ ꯃꯧ ꯅꯆꯥ ꯊꯧꯉꯝꯕꯤ ꯍꯜꯂꯛꯑꯦ ꯃꯩ ꯄꯨꯊꯣꯔꯛꯎ ꯍꯥꯏ ꯄꯨꯊꯣꯔꯛꯏ ꯏꯃꯥ ꯅꯃꯧꯅ ꯏꯆꯥ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯉꯥꯏꯈꯣ ꯏꯃꯥꯒꯤ ꯊꯧꯉꯝꯕꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯀꯅꯨ ꯌꯦꯡꯉꯣ ꯃꯃꯥꯒꯤ ꯋꯥꯄꯜ ꯑꯁꯤ ꯊꯅꯕ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯃꯥꯡꯉꯦꯕ ꯀꯩꯅꯣ ꯏꯃꯥ ꯑꯁꯨꯛ ꯂꯨꯕꯁꯤꯕꯨ ꯋꯥꯄꯜꯗ ꯊꯝꯃꯣꯏ ꯑꯗꯨꯒꯅꯦ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯁꯦꯡꯅ ꯆꯥꯝꯊꯣꯔꯛꯎ ꯑꯁꯨꯝꯅ ꯋꯥꯄꯜꯗ ꯊꯅꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯡꯕ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯗꯕ ꯑꯣꯏꯅ ꯈꯟꯅ ꯂꯧꯅꯔꯝꯃꯤ ꯊꯧꯉꯝꯕꯤ ꯑꯗꯨꯝꯅ ꯃꯍꯩꯕꯨ ꯑꯃꯥꯡꯕꯅꯤ ꯍꯥꯏꯅ ꯈꯟꯕꯁꯤ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯃꯥꯡꯉꯤ ꯍꯥꯏꯅ ꯂꯧꯅꯕꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯧꯕꯨꯛꯇ ꯂꯧꯔꯥꯡ ꯁꯨꯔꯤ ꯇꯝꯊꯤꯕꯨ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯗꯨꯕꯨ ꯍꯣꯏꯒꯠꯂꯛꯏ ꯅꯤꯡꯊꯤ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯏ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯅꯃꯥꯏꯗꯨꯗ ꯁꯟꯗꯜꯒ ꯂꯣꯏ ꯇꯩꯁꯤꯜꯂꯤꯗꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯃꯥꯏ ꯃꯤꯠ ꯈꯨꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯍꯨꯔꯥꯟꯕꯤꯔꯣ ꯁꯥꯐꯕꯅ ꯅꯨꯄꯤꯁꯤꯡ ꯅꯣꯏꯒꯤ ꯅꯃꯥꯏꯗ ꯇꯩꯔꯤꯕ ꯆꯟꯗꯣꯟꯈꯩꯗꯣ ꯑꯗꯨꯒ ꯈꯨꯝꯂꯤꯕ ꯃꯥꯏꯈꯨꯝꯁꯤꯡꯗꯨꯁꯨ ꯂꯣꯏ ꯊꯥꯡꯗꯣꯛ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯤꯔꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯅꯨꯄꯤꯁꯤꯡꯗꯨ ꯇꯝꯊꯤꯕ ꯎꯕꯗ ꯀꯤꯕ ꯄꯣꯛꯅꯔꯝꯃꯤ ꯃꯃꯩꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯕꯨꯛꯀꯤ ꯏꯁꯤꯡ ꯑꯗꯨꯅ ꯆꯥꯝꯊꯣꯛꯏ ꯇꯝꯊꯤꯕꯅ ꯁꯥꯐꯕ ꯑꯥꯗꯒꯤ ꯑꯅꯝ ꯀꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯃꯥꯏꯗꯣ ꯍꯥꯡꯗꯣꯛꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯣ ꯑꯅꯝ ꯀꯜꯂꯤ ꯆꯩ ꯋꯥꯠꯄ ꯊꯕꯛꯅꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯈꯨꯠ ꯊꯥꯎ ꯁꯥꯐꯕ ꯅꯤꯡꯊꯤꯒꯤ ꯃꯃꯥꯏꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯏ ꯅꯤꯡꯊꯤ ꯈꯪꯈꯤꯒꯗ꯭ꯔꯥ ꯄꯥꯈꯠꯆꯩ ꯑꯁ ꯑꯩꯕꯨ ꯉꯁꯤꯗꯤ ꯃꯥꯏꯁꯨ ꯑꯃꯨꯛ ꯇꯩꯔꯛꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯃꯥ ꯑꯩ ꯀꯝꯗꯧꯕ ꯑꯩ ꯍꯧꯖꯤꯛ ꯀꯝꯗꯧꯅꯤ ꯇꯝꯊꯤꯕ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯅꯨꯄꯤ ꯑꯗꯨ ꯀꯤꯔꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯡꯁꯤꯅ ꯂꯝꯕꯤꯗ ꯆꯠꯄꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯑꯁ ꯍꯧꯔꯦꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯑꯣꯏ ꯌꯥꯗꯕꯤꯁꯦ ꯍꯩꯃꯥ ꯆꯪꯁꯤꯟꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤꯁꯤꯡ ꯅꯁꯥꯒꯤ ꯅꯊꯧ ꯇꯧ ꯌꯥꯔꯦ ꯌꯥꯎꯗ꯭ꯔꯦꯕ ꯃꯁꯤꯗꯤꯕꯀꯣ ꯅꯤꯡꯊꯤ ꯁꯣꯔ ꯁꯥꯡ ꯍꯣꯟꯗꯣꯛꯇꯨꯅ ꯅꯦꯅꯥ ꯍꯦꯛ ꯇꯥꯏꯗ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯈꯠꯂꯨꯔꯁꯦ ꯑꯣ
ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯗꯣ ꯍꯟꯗ꯭ꯔꯤꯕ ꯑꯣꯏꯔꯦꯀꯣ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯇꯝꯊꯤꯕ ꯅꯨꯡꯁꯤ ꯎꯕꯗ ꯉꯥꯎꯈꯤꯔꯝꯃꯤ ꯇꯝꯊꯤꯕ ꯆꯍꯤ 45 ꯁꯨꯔꯕ ꯅꯨꯄꯥꯅꯤ ꯅꯨꯡꯁꯤꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯝꯃꯤ ꯅꯨꯡꯁꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯃꯆꯥꯅꯤ ꯃꯇꯝ ꯃꯥꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯣꯏꯔꯔꯦ ꯊꯧꯉꯝꯕꯤ ꯈꯨꯜ 3ꯒꯤ ꯕꯤꯆꯥꯔꯄꯇꯤ ꯊꯧꯉꯝꯕꯤ ꯎꯕꯗ ꯇꯣꯝꯕꯤꯅ 이뱀할 까리야 ꯊꯧꯉꯝꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯣ ꯕꯤꯆꯥꯔꯄꯇꯤ ꯍꯥꯞꯂꯦꯌꯦ ꯂꯩꯕꯥꯛꯁꯤꯒꯤ ꯑꯉꯝꯕꯅ ꯈꯨꯜ 3ꯒꯤ ꯀꯔꯤꯅꯣꯕ ꯕꯤꯆꯥꯔꯄꯇꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨ ꯑꯣꯏ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯑꯣ ꯃꯄꯥꯒ ꯊꯣꯛꯈꯤꯗ꯭ꯔꯦ 이뱀할나 ꯑꯁ ꯈꯪꯗꯦ ꯀꯔꯤ ꯀꯥꯟꯅꯕ ꯕꯤꯆꯥꯔꯄꯇꯤ ꯑꯣꯏꯔꯒ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟ ꯈꯪꯉꯣꯏꯗꯣꯏꯅꯤ ꯁꯍꯔꯗ ꯆꯠꯂꯒ ꯑꯃꯥꯡꯕ ꯃꯍꯩꯗꯣ ꯇꯝꯖꯤꯜꯂꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯡꯅꯤꯅ ꯊꯝꯃꯤꯗꯣ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯁꯤꯗꯅꯦ ꯁꯛꯈꯪꯗꯕ ꯃꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯃꯍꯩ ꯇꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯊꯅꯝ ꯃꯥꯜꯂꯤ ꯁꯍꯔꯗ ꯕꯦꯝꯃ ꯁꯅꯥ ꯂꯩꯕꯥꯛꯄꯨ ꯃꯌꯣꯜꯂꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯏꯗ ꯂꯨꯆꯤꯡꯕ ꯀꯩꯗꯨꯅ ꯑꯉꯝꯕꯤ ꯊꯥꯗꯅ ꯁꯅꯥ ꯂꯩꯕꯥꯛ ꯀꯟꯗ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯟ ꯊꯦꯡꯅꯔꯝꯕꯒꯤ ꯍꯧꯖꯤꯛꯅꯦ ꯑꯩꯈꯣꯏ ꯈꯔ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯤꯅꯤꯀꯣ ꯑꯁ ꯈꯪꯖꯗꯦꯗ ꯃꯣꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯒ ꯇꯣꯛꯁꯤ ꯇꯝꯊꯤꯕꯗꯣ ꯈꯪꯉꯕ ꯃꯥꯅ ꯇꯥꯟꯅꯔꯤ ꯅꯨꯄꯤꯗꯣ ꯍꯟꯗꯛꯇꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯁꯦꯜ ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅꯤꯌꯦ ꯍꯟꯗꯛꯇꯤ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤ ꯕꯤꯆꯥꯔꯄꯇꯤꯒ ꯊꯝꯖꯤꯜꯂꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯇꯝꯊꯤꯕꯗꯣ ꯑꯗꯨ ꯃꯗꯨ ꯉꯝꯕ ꯃꯤ ꯑꯃꯇꯪ ꯊꯣꯔꯛꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯅꯤ ꯈꯨꯜꯁꯦ ꯈꯔ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯌꯥꯔꯅꯤ ꯃꯥ ꯂꯩꯕꯅ ꯑꯩꯈꯣꯏꯁꯦ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦ 이닝tamꯅ ꯍꯤꯡꯕꯒ ꯐꯪꯗ꯭ꯔꯦ ꯃꯥꯅ ꯃꯤꯒꯤ ꯃꯅꯤꯡ ꯇꯝꯒꯗꯕꯁꯦ ꯂꯣꯏꯅ ꯄꯥꯏꯁꯤꯜ ꯂꯩ ꯀꯔꯝ ꯀꯥꯟꯗꯕꯨ 이닝tamꯅ ꯍꯤꯡꯕ ꯐꯪꯗꯣꯏꯅꯣ ꯈꯪꯗꯦꯗ ꯆꯍꯤ ꯀꯌꯥ ꯌꯥꯝꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯃꯁꯤ ꯐꯔꯣꯏꯌꯦ ꯃꯁꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯧꯉꯝꯕꯤ ꯋꯥꯈꯜꯗ ꯑꯩ ꯎꯕꯗ ꯃꯣꯏꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯄꯥꯜ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯃꯄꯥꯜ ꯊꯣꯛꯄ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ ꯃꯤꯋꯥ ꯈꯔ ꯉꯥꯡꯕ ꯃꯤꯒꯤ ꯌꯨꯝ ꯈꯔ ꯊꯨꯒꯥꯏꯕ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯈꯔ ꯆꯥꯗꯨ ꯂꯩꯕ ꯂꯩꯀꯥꯏ ꯀꯣꯏꯕꯁꯤꯕꯨꯔꯥ ꯑꯁꯨꯝꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯔꯤ ꯈꯪꯗꯦꯗ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯏꯁꯥꯒꯤ ꯌꯥꯏ ꯃꯇꯤꯛ ꯆꯥꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤ ꯊꯦꯡꯅꯔꯨꯕ ꯑꯩꯁꯦ ꯃꯄꯥꯜ ꯊꯣꯛꯇꯕ ꯇꯥꯔꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯍꯩ ꯍꯥꯏꯕꯁꯤꯅ ꯑꯃꯥꯡꯕꯅꯤ ꯂꯧꯅꯔꯤꯅꯤ ꯏꯍꯩꯁꯤꯅ ꯀꯩꯗꯧꯕ ꯉꯝꯃꯤꯁꯦ ꯃꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯂꯨꯗꯣꯔꯤꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯀꯟꯅ ꯀꯧꯔꯤꯗꯤ 이마 ꯆꯥꯛ ꯊꯣꯡꯉꯤꯌꯦ 이마 ꯉꯁꯤ ꯅꯆꯥ ꯋꯥ ꯍꯪꯒꯦ 이마 ꯍꯣꯏꯅ ꯍꯪꯉꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩ ꯍꯪꯗꯕ ꯍꯧꯖꯤꯛꯇꯤ 이마 ꯍꯣꯏꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯄꯥꯒꯤ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯑꯩꯒꯤ ꯏꯄꯥ ꯃꯁꯛ ꯇꯥꯛꯑꯣ ꯑꯩꯒꯤ ꯏꯄꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯀꯔꯤ ꯃꯤꯡꯂꯦꯟ ꯀꯧꯕꯒꯦ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯏꯁꯥꯅ ꯍꯪꯂꯛꯑꯅꯤ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ ꯑꯗꯨꯕꯨ ꯃꯐꯝ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯍꯥꯏꯒꯦꯁꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯃꯄꯥ ꯈꯪꯅꯤꯡꯗꯕ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯅꯤꯡꯗꯕ ꯀꯅꯥ ꯂꯩꯒꯦ ꯏꯃꯥ ꯁꯨꯞꯅꯇꯪꯒꯤ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯕꯒꯦ ꯏꯄꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤ ꯍꯪꯕꯗ ꯏꯃꯥꯅꯁꯨ ꯌꯥꯝ ꯈꯨꯝꯅꯤꯡꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯏꯄꯥ ꯃꯁꯛ ꯈꯪꯅꯤꯡꯉꯤ ꯃꯤꯒꯤ ꯃꯄꯥꯒ ꯃꯆꯥꯒ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯕꯗ ꯑꯩꯗꯤ ꯏꯄꯥ ꯄꯥꯝ ꯊꯧꯉꯝꯕꯤꯌꯥ ꯑꯕꯣꯛꯅ ꯃꯐꯝ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯅꯃꯥꯗ ꯍꯪꯉꯤ ꯍꯥꯏꯒꯅꯤ ꯅꯣꯡꯃꯗꯤ ꯇꯥꯛꯀꯅꯤꯌꯦ ꯅꯪꯒꯤ ꯄꯥꯕ ꯅꯃꯥꯕꯨ ꯑꯋꯥꯕ ꯄꯤꯔꯅꯤ ꯅꯪꯒꯤ ꯄꯥꯕ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯤ ꯌꯥꯔꯦꯀꯣ ꯁꯤꯒꯤꯗꯃꯛ ꯅꯃꯥꯅꯁꯥ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯂꯅꯤ ꯃꯤꯅ ꯇꯥꯔꯒ ꯀꯔꯤ ꯈꯟꯈꯤꯅꯤ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯁꯤ ꯑꯍꯤꯡꯅꯤ ꯇꯝꯊꯤꯕꯅ ꯅꯨꯡꯁꯤꯕꯨ ꯐꯥꯔꯝꯃꯤ ꯍꯩꯁꯥ ꯅꯪ ꯅꯨꯄꯤꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯐꯥꯔꯤꯁꯦ ꯅꯆꯥꯒꯨꯝꯂꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯔꯤꯅꯣ ꯇꯨꯀꯠꯆꯩ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦꯅꯣ ꯑꯗꯨꯛ ꯅꯅꯝ ꯀꯜꯂꯤꯒꯩ ꯂꯥꯡ ꯀꯟꯅ ꯉꯥꯡꯒꯅꯨ ꯍꯧꯖꯤꯛꯁꯤ ꯑꯍꯤꯡ ꯑꯩꯅ ꯏꯔꯦꯟꯁꯤꯅ ꯍꯥꯏꯕꯗ ꯅꯪ ꯀꯔꯤꯒꯤ ꯌꯥꯗꯦ ꯅꯪꯅ ꯌꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯅꯪꯕꯨ ꯐꯥꯈꯤꯗ꯭ꯔꯣ ꯅꯆꯤꯟ ꯃꯆꯥꯗꯨꯅ ꯂꯥꯎ ꯈꯣꯡ ꯇꯧ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝꯁꯤꯗ ꯅꯅꯤꯡꯇꯝ ꯂꯩꯖꯔꯣ ꯆꯪꯁꯤꯜꯂꯛꯀꯅꯣ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯁꯦ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯆꯥ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯄ ꯁꯅꯥꯍꯜꯒꯤ ꯃꯆꯜꯅꯤ ꯅꯁꯥꯒꯤ ꯈꯨꯜꯗꯒꯤ ꯅꯨꯄꯤ ꯂꯧꯒꯦꯗꯤ ꯍꯥꯏꯗꯦ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯅꯨꯄꯤ ꯄꯥꯝ ꯑꯩ ꯊꯥꯗꯣꯛ ꯑꯩ ꯆꯠꯈꯤꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛ ꯅꯨꯄꯤ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯇꯣꯏꯕ ꯌꯥꯝ ꯊꯧꯅꯥ ꯐꯩꯀꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯒꯨꯝꯕꯤ ꯊꯧꯅꯥ ꯐꯕꯤꯁꯤꯅꯤ ꯅꯪꯗꯤ
ꯑꯩꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯔꯦ ꯁꯤ ꯄꯣꯊꯥꯔꯣ ꯅꯨꯡꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯝꯂꯕ ꯃꯇꯨꯡꯗ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯇꯝꯊꯤꯕꯗ ꯊꯥꯡ ꯑꯗꯨꯅ ꯊꯝꯗꯨꯅ ꯅꯪꯒꯨꯝꯕ ꯅꯇꯨ ꯅꯆꯥ ꯅꯃꯥ ꯅꯄꯥ ꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯒꯩ ꯆꯥꯠ ꯆꯦꯟꯊꯕ ꯃꯤꯉꯣꯟꯗ ꯑꯀꯟ ꯑꯔꯤꯡꯁꯤꯡ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯪꯗ ꯍꯥꯠꯀꯦ ꯅꯪꯗꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅꯤꯡꯗꯦ ꯇꯨꯀꯠꯆꯩ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯅꯝ ꯀꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩ ꯁꯥꯎꯔꯤ ꯇꯧꯕꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯇꯝꯊꯤꯕ ꯃꯥꯒꯤ ꯑꯁꯥꯎꯕꯤꯗꯨ ꯍꯧꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯨꯟꯗꯨꯅ ꯅꯨꯡꯁꯤꯕꯨ ꯃꯈꯧꯔꯤ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯅꯣꯏꯒꯤ ꯇꯥꯂꯣꯏ ꯑꯣꯏꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤꯅ ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯕ ꯇꯥꯕ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕꯤ ꯅꯪꯅ ꯁꯤꯡꯅꯗꯅ ꯅꯪ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯇꯝꯊꯤꯕ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯁꯦꯜ ꯄꯥꯏ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯇꯝꯊꯤꯕꯒꯤ ꯈꯨꯠꯇ ꯅꯨꯡꯁꯤ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯁꯅꯥꯍꯜ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯕꯨ ꯇꯝꯊꯤꯕꯒꯤ ꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯇꯥꯕꯗ ꯑꯁꯥꯎꯕꯅ ꯍꯦꯜꯂꯝꯃꯤ ꯋꯥꯌꯦꯜ ꯂꯣꯏꯁꯪꯗ ꯂꯥꯛꯇꯨꯅ ꯋꯥꯀꯠꯂꯝꯃꯤ ꯇꯝꯊꯤꯕꯕꯨ ꯐꯥꯔꯝꯃꯤ ꯋꯥꯌꯦꯟꯐꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯇꯤꯜꯂꯝꯃꯤ ꯇꯝꯊꯤꯕ ꯐꯥꯔꯦ ꯇꯥꯕꯗ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯀꯠꯄ ꯉꯝꯅꯗꯕꯅꯤ ꯁꯅꯥꯍꯜ ꯃꯥꯇꯅ ꯋꯥꯀꯠꯄꯅꯤ ꯃꯆꯥ ꯍꯥꯠꯈꯤꯕꯒꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ ꯊꯧꯉꯝꯕꯤꯅ ꯍꯧꯖꯤꯛꯇꯤ ꯑꯅꯤꯃꯛꯀꯤ ꯋꯥꯔꯣꯜꯁꯨ ꯇꯥꯔꯦ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯈꯪꯏ ꯁꯤꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯕꯨ ꯐꯥꯔꯤꯁꯤ ꯊꯥꯗꯣꯛ ꯅꯨꯄꯤ ꯃꯆꯥ ꯄꯦꯠ ꯂꯥꯎꯕ ꯅꯪꯅ ꯑꯩꯕꯨ ꯐꯥꯔꯤꯕ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯀꯩꯁꯨ ꯂꯩꯇꯕ ꯕꯤꯆꯥꯔꯄꯇꯤ ꯏꯄꯥꯒꯨꯝꯂꯕ ꯁꯥꯎꯕꯤꯅꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯌꯥꯔꯣꯏ ꯃꯔꯥꯜꯕꯨ ꯂꯩꯔꯕꯗꯤ ꯑꯗꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯌꯥꯝ ꯍꯟꯕꯤꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯅꯤ ꯃꯃꯧꯗꯨ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯔꯤ ꯏꯃꯥ ꯅꯆꯥꯅꯨꯄꯥ ꯇꯝꯊꯤꯕ ꯑꯩꯒꯤꯅꯤ ꯏꯄꯨꯔꯣꯏꯕꯁꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯗꯧꯔꯕ꯭ꯔꯥ ꯃꯥꯕꯨ ꯀꯟꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯨ ꯏꯃꯥꯅ ꯁꯤꯟꯕꯤꯌꯨ ꯍꯌꯦꯡ ꯏꯆꯥꯁꯦ ꯅꯤꯡꯉꯝꯗꯕ ꯇꯥꯔꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯁꯤꯅꯤ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯆꯠꯀꯅꯨ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯂꯕꯗꯤ ꯅꯣꯡꯃꯗꯤ ꯑꯩꯉꯣꯟꯗꯒꯤ ꯉꯝꯕ ꯑꯃ ꯂꯥꯛꯑꯦꯗꯣ ꯁꯣꯏꯔꯕꯅꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯥ ꯑꯩꯅ ꯀꯟꯗꯨꯅ ꯊꯝꯃꯣꯏ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯥꯗꯤ ꯏꯁꯨꯒꯤ ꯋꯥꯌꯦꯜꯗ ꯊꯋꯥꯏ ꯊꯥꯈꯤꯁꯠ ꯏꯃꯥ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅꯕ ꯇꯧꯔꯣꯏ ꯑꯩꯁꯨ ꯏꯆꯥ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯏꯆꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯜ ꯁꯤꯒ ꯍꯥꯏꯔꯕꯗꯤ ꯍꯤꯡꯗꯕꯅ ꯐꯩ ꯏꯃꯥꯡꯃꯛꯇꯗ ꯏꯄꯨꯔꯣꯏꯕꯅ ꯏꯃꯥ ꯀꯔꯝꯅ ꯌꯦꯡꯂꯨꯒꯦ ꯑꯩꯕꯨ ꯃꯁꯨꯗ ꯃꯄꯥ ꯃꯁꯛ ꯇꯥꯛꯑꯣ ꯏꯃꯥ ꯃꯄꯥ ꯃꯁꯛ ꯇꯥꯛꯑꯣ ꯇꯥꯛꯀꯅꯤ ꯏꯁꯨꯗ ꯃꯄꯥ ꯀꯔꯤꯒꯤ ꯏꯃꯧꯅ ꯀꯞꯂꯤꯕꯅꯣ ꯏꯃꯧꯁꯤꯗꯤ ꯅꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯅꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯌꯧꯒꯗꯧꯔꯦ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯉꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯥꯕ ꯅꯨꯄꯤꯆꯥ ꯀꯌꯥꯒꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ ꯃꯥꯅ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯊꯃꯣꯏꯗ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯏꯆꯥꯅꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯇꯣꯟꯅ ꯃꯤꯔꯣꯠꯀꯨꯝꯅ ꯍꯤꯡꯂꯤꯕꯁꯦ ꯏꯃꯥ ꯅꯃꯧ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯐꯠꯇ꯭ꯔꯕꯁꯨ ꯃꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯃꯥꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯆꯔꯤꯕꯅꯤ ꯏꯃꯥ ꯏꯅ ꯐꯠꯇꯦ ꯍꯥꯏꯅ ꯂꯧꯅꯔꯕꯁꯨ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯏꯟꯊꯣꯛꯄ ꯉꯝꯂꯣꯏ ꯅꯃꯧꯒꯤ ꯊꯃꯣꯏꯅ ꯏꯀꯨꯕꯣꯛ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯉꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯀꯥꯎꯗꯨꯅ ꯃꯥꯕꯨꯗ ꯑꯣꯏꯅ ꯂꯥꯠꯆꯕꯅꯤ ꯏꯃꯥ ꯑꯣꯏꯔꯔꯦ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯇꯤꯜꯂꯔꯦ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯁꯅꯥꯍꯜꯒ ꯇꯝꯊꯤꯕꯒꯤ ꯑꯆꯨꯝꯕ ꯄꯥꯎꯗꯝ ꯇꯥꯅꯤꯡꯕꯒꯤ ꯉꯥꯏꯔꯤ ꯇꯥꯟꯖꯥꯗꯨꯗ ꯁꯅꯥꯁꯦꯟ ꯊꯣꯔꯛꯇꯨꯅ ꯏꯁꯨ ꯉꯥꯏꯈꯣ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯉꯝꯗꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯕ ꯇꯥꯔꯦ ꯏꯁꯨꯁꯦ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯇꯥꯔꯦ ꯑꯕꯣꯛ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯃꯐꯝꯁꯤ ꯂꯥꯛꯂꯤꯕꯅꯣ ꯏꯃꯥꯒꯕꯨ ꯀꯔꯤ ꯏꯁꯨꯅ ꯍꯪꯗꯨꯅ ꯂꯥꯛꯄ ꯑꯩꯒꯤ ꯏꯄꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯕꯣꯛ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯕꯣꯛ ꯂꯥꯛꯂꯤꯕꯅꯦ ꯅꯄꯥ ꯃꯁꯛ ꯈꯪꯅꯤꯡꯗ꯭ꯔꯣ ꯈꯪꯅꯤꯡꯉꯤ ꯀꯔꯤꯒꯤ ꯏꯄꯥ ꯃꯁꯛ ꯈꯪꯅꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯗꯣꯕ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯌꯨꯝꯗ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯗꯕ ꯌꯥꯗꯦ ꯇꯥꯔ ꯑꯕꯣꯛ ꯍꯥꯏꯒꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯩ ꯍꯥꯏꯍꯧꯒꯦ ꯅꯄꯥ ꯇꯥꯛꯇ꯭ꯔꯤꯀꯥꯟꯗ
ꯑꯕꯣꯛꯀꯤ ꯊꯧꯉꯝꯃꯤ ꯑꯔꯥꯟꯕꯕꯨ ꯑꯁꯨꯝꯕꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯅ ꯅꯥꯄꯜꯅ ꯌꯨꯝꯂꯕ ꯃꯤ ꯏꯁꯨꯅ ꯅꯥꯄꯜ ꯑꯗꯨ ꯊꯨꯗꯦꯛꯀꯗꯕꯅꯤ ꯏꯁꯨꯅ ꯏꯄꯥꯅꯤ ꯍꯥꯏꯅ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔꯄꯇꯤ ꯑꯣꯏꯒꯗꯕꯅꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯌꯥꯔꯣꯏ ꯑꯁꯨꯝꯕꯅ ꯑꯔꯥꯟꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯅꯕꯣꯛ ꯃꯔꯥ ꯂꯩꯕ ꯑꯃꯠꯇ ꯅꯁꯨ ꯑꯩꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯣꯏ ꯑꯩ ꯋꯥꯗꯝ ꯁꯦꯜꯁꯨ ꯂꯧꯔꯣꯏ ꯇꯥꯛꯄꯤꯔꯣ ꯕꯣꯛ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯀꯅꯥꯅꯣ ꯅꯁꯨ ꯈꯪꯅꯤꯡꯉꯤ ꯅꯪꯒꯤ ꯅꯄꯥ ꯃꯁꯛ ꯇꯥꯛꯍꯜꯂꯒꯦ ꯅꯃꯥꯗ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯅꯤ ꯁꯥꯡꯇꯛ ꯇꯧꯔꯕ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯊꯥꯗꯔꯤꯕ ꯀꯣꯏ ꯁꯣꯡꯕꯗꯒꯤ ꯁꯣꯡꯂꯕ ꯄꯤꯁꯨꯝ ꯑꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯥꯡꯂꯕ ꯁꯤꯔꯥꯏ ꯅꯨꯡꯁꯥꯒꯨꯝ ꯂꯪꯂꯕ ꯃꯤꯁꯅꯥ ꯑꯅꯤ ꯆꯥꯎꯇꯛ ꯇꯧꯔꯕ ꯅꯥꯇꯣꯟ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯂꯕ ꯁꯛꯇꯝꯅꯤ ꯇꯝꯊꯤꯕ ꯁꯥꯊꯤꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯤ ꯈꯨꯜ ꯑꯁꯤꯗ ꯇꯝꯊꯤꯕ ꯍꯣꯏꯒꯤ ꯏꯃꯨꯡꯅ ꯁꯦꯟ ꯏꯄꯥꯏ ꯄꯥꯏ ꯇꯝꯊꯤꯕ ꯁꯥꯅꯧ ꯑꯃꯗꯤ ꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯅꯥꯏꯇꯣꯝ ꯌꯥꯎꯕꯅꯤ ꯇꯝꯊꯤꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯎꯕ ꯃꯤꯗꯥꯅꯤ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯑꯄꯥꯝꯕ ꯂꯩꯔꯥꯡ ꯀꯌꯥꯕꯨ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛꯇꯠꯇꯨꯅ ꯃꯥꯡꯍꯟꯕꯗ ꯃꯣꯏ ꯀꯅꯥꯅ ꯀꯩ ꯍꯥꯏꯕ ꯉꯝꯈꯤ ꯍꯥ ꯏꯄꯥꯒꯤ ꯕꯉꯥ ꯏꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯏꯄꯥ ꯄꯥꯝ ꯌꯦꯡꯉꯨ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯃꯥꯒꯨꯝꯕꯅꯤ ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯌꯦꯡꯉꯣꯏ ꯑꯗꯨꯝꯅ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯏꯄꯥ ꯄꯥꯝꯗꯦꯀꯣ ꯅꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯍꯧꯕꯅꯤ ꯅꯪ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ ꯏꯄꯥ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯩꯕꯨ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯀꯥꯏ ꯅꯥꯅꯤꯡꯉ ꯅꯥꯎ ꯅꯪꯒꯤ ꯇꯣ ꯀꯩ ꯏꯃꯥ ꯃꯋꯥ ꯂꯧꯗꯦ ꯍꯩ ꯁꯥꯐꯕ ꯂꯦꯝꯕ ꯂꯥꯛ ꯑꯁ꯭ꯋꯥꯏꯐꯥꯎ ꯆꯠꯂꯨꯁꯤ ꯂꯥꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯛꯏ ꯏꯁꯪ ꯁꯪꯅ ꯍꯧꯔꯤꯕ ꯂꯧꯕꯨꯛꯇꯨꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯤ ꯂꯩꯈꯣꯝ ꯏꯇꯩ ꯇꯩꯈꯩ ꯂꯧꯕꯨꯛ ꯀꯨꯝꯗꯨꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈꯠꯂꯛꯄꯅꯤ ꯑꯕꯣꯛ ꯅꯁꯨ ꯀꯥꯈꯠꯂꯝꯃꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯨꯝꯊꯔꯛꯀꯦ ꯅꯤꯡꯊꯤ ꯇꯝꯕ ꯅꯨꯄꯥ ꯑꯍꯨꯝ ꯂꯥꯛꯄꯗꯨꯗ ꯕꯣꯞ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯤ ꯃꯃꯤꯠꯇꯨꯅ ꯌꯦꯡꯍꯧꯗ꯭ꯔꯗꯨꯅ ꯑꯌꯣ ꯃꯥ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯏꯕꯨꯡꯁꯥ ꯊꯨꯅ ꯀꯥꯈꯠꯂꯛꯄꯁꯤꯗ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯁꯣꯛꯄ꯭ꯔ ꯏꯕꯨꯡ ꯑꯍꯨꯝ ꯁꯥꯎꯒꯅꯨꯀꯣ ꯅꯁꯜ ꯎꯍꯧꯗ ꯇꯧꯕꯅꯤ ꯁꯥꯐꯕꯅ ꯂꯩꯁꯥ ꯃꯆꯥ ꯄꯦꯠ ꯂꯥꯎꯕ ꯅꯪꯅ ꯊꯦꯡꯒꯥꯏꯕꯕꯨ ꯀꯔꯤꯒꯤ ꯁꯣꯛꯇꯣꯏ ꯃꯆꯤꯕꯨ ꯂꯦꯡꯗꯦ ꯅꯪꯗꯨ ꯀꯌꯥꯝ ꯁꯣꯛꯀꯦ ꯌꯥꯏꯌꯦ ꯅꯁꯛꯇꯨ ꯌꯥꯏꯀꯣ ꯅꯪꯃꯨꯛ ꯐꯖꯕ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤ ꯀꯔꯤ ꯃꯤꯡꯂꯦꯟꯕꯨ ꯀꯧꯕꯤꯕꯒꯦ ꯍꯥꯏꯕ ꯅꯪꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤꯀꯥꯟꯗ ꯏꯆꯟꯁꯦ ꯍꯧꯒꯠꯄꯤꯕ ꯀꯥꯎꯔꯨꯔꯦ ꯌꯥꯅꯤ ꯏꯕꯨꯡꯁꯥ ꯅꯁꯜ ꯀꯩꯁꯨ ꯌꯥꯝꯅ ꯁꯣꯛꯇꯦ ꯑꯩ ꯑꯗꯨꯝ ꯍꯧꯒꯠꯆꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤ ꯁꯥꯐꯕꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ 이왕 왕과 이싸우 싸우시다 강준 시행준 비무사시 ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡ ꯂꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ ꯇꯝꯊꯤꯕ ꯃꯪꯕ ꯌꯥꯕ ꯃꯪꯂꯨꯔꯒ ꯑꯁꯤꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯤꯃꯗꯤ ꯅꯇꯩꯃ ꯑꯣꯏꯍꯜꯂꯅꯤ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯅꯨꯄꯤ ꯀꯌꯥ ꯂꯣꯏꯅꯔꯤꯁꯤꯗ ꯃꯥꯃꯨꯛ ꯐꯖꯕ ꯊꯦꯡꯅꯗ꯭ꯔꯤ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯄꯤꯛꯇꯛ ꯇꯧꯔꯕ ꯃꯥꯏꯊꯣꯡ ꯉꯥꯡꯇꯛ ꯇꯧꯔꯕ ꯆꯤꯟꯕ ꯍꯥꯏꯐꯦꯠ ꯀꯤꯅ ꯔꯥꯁꯤ ꯂꯩꯅ ꯌꯦꯡꯂꯕ ꯃꯤꯠꯌꯦꯡ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯜꯗꯩꯔꯣ ꯅꯍꯥꯟꯈꯩ ꯎꯗ꯭ꯔꯤ ꯁꯥꯐꯕꯅ ꯏꯔꯩꯇꯥꯎ ꯑꯩꯈꯣꯏꯕꯨ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯂꯣꯏ ꯑꯣꯏꯕꯁꯤꯗꯤ ꯌꯥꯖꯅꯤꯡꯗꯦꯗ ꯑꯩꯈꯣꯏꯗꯤ ꯅꯪꯗꯧꯅ ꯀꯩꯁꯨ ꯂꯩꯈꯣꯛꯇꯒꯤ ꯊꯥꯗꯠꯇꯨꯅ ꯎꯐꯨꯟꯅ ꯅꯩꯊꯠꯄꯤꯔꯣꯏ ꯃꯤ ꯑꯩꯈꯣꯏꯗꯤ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯥꯠꯆꯗꯣꯏꯅꯤ ꯇꯥꯅꯤꯡꯗꯦ ꯋꯥ ꯌꯥꯝ ꯉꯥꯡ ꯊꯃꯣꯏꯅ ꯄꯥꯝꯗꯕ ꯅꯨꯄꯤꯕꯨ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯑꯁꯤꯗꯤ ꯍꯦꯛ ꯎꯕꯗ ꯇꯝꯊꯤꯕ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯔꯤ ꯃꯥꯗꯤ ꯏꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯍꯜꯂꯗꯕꯅꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯐꯊꯕ ꯉꯝꯗꯦ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕ ꯁꯥꯁꯤ ꯃꯆꯥ ꯃꯥꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯅꯨꯡꯁꯥꯏꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯃꯃꯤ ꯁꯥꯝꯈꯤꯕꯁꯦ ꯑꯁ ꯃꯥꯕꯨ ꯊꯤꯗꯤ ꯌꯥꯗꯦ ꯊꯦꯡꯅ ꯃꯤꯀꯨꯞꯇ ꯑꯩꯅ ꯃꯕꯨ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯂꯥꯎꯖꯔꯁꯤ ꯁꯥꯐꯕꯅ ꯄꯦꯜꯂꯕꯅꯤꯀꯣ ꯀꯔꯤ ꯅꯨꯡꯒꯤ ꯃꯁꯤꯒꯤ ꯔꯥꯕꯣꯟ ꯃꯥꯟꯕꯁꯤꯒ ꯄꯨꯜꯂꯨꯕꯅꯣꯗꯣ ꯍꯦꯛ ꯇꯥꯔꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯕꯤ ꯀꯌꯥꯅꯤ ꯃꯥꯅ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯈꯪꯉꯦ ꯄꯥꯈꯪ ꯍꯔꯤꯕ ꯅꯨꯄꯤ ꯊꯤ ꯈꯪꯗꯕꯗꯣ ꯁꯣꯏ ꯑꯣꯏꯗꯣꯔꯦꯕ ꯑꯩ ꯁꯨꯛ ꯌꯨꯡꯕ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒ ꯁꯥꯎꯅꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯑꯁꯨ ꯏꯁꯥꯒ ꯀꯣꯛꯀꯁꯦ ꯇꯣꯉꯥꯟ ꯇꯥꯗꯣꯏꯅꯦꯕ ꯑꯩꯅ ꯐꯔꯤꯁꯦ ꯁꯥꯐꯕꯗ ꯉꯥꯏꯔꯦ ꯀꯣꯛꯅ ꯄꯨꯔꯥ ꯕꯨꯟ ꯆꯨꯔꯦ ꯉꯥꯏꯈꯣꯏ ꯑꯩꯒ ꯉꯥꯏꯔꯝꯗꯦ ꯃꯣꯏꯅ ꯀꯛꯆꯈꯤꯅꯦ ꯅꯤꯡꯊꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯉꯟꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯔꯝꯃꯤ ꯁꯣꯜꯂꯩꯕꯤ ꯃꯕꯣꯛ ꯑꯃꯒ ꯇꯔꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃꯗ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯅꯤꯡꯊꯤ ꯃꯄꯥꯜ ꯀꯌꯥ ꯊꯣꯛꯆꯗꯦ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕꯤ ꯂꯩꯔꯦꯝꯕꯤꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯅꯨꯖꯥꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯏꯁꯨ ꯅꯤꯡꯊꯤꯌꯥ ꯅꯪꯕꯨ ꯋꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯂꯒꯦ
นางปวดท่าดูโรว่าแต่ดาบอกไอ้ดุมทวงเกอบุกนี่วารำด้วยดิอิสุนมาบุกนิงบสิดีอิโมกะอิบุงโงกะมวยนี่เลยจะรำลับดีอบุกสีระสุยหาระบันน่าบุกเสอิสุกิขันบัดสีบังงามเตรอัสอคุยบุกสิดียาริก็อว่าว่าเขากำลังขันจิละกันไกกินกสีบไกนะยังไงว่ามาให้นางเนี่ยมาปาลยามทุกันนุโกคือสิเดเสียยามนะไปสานาวกิมซาตามที่บันนะอิสุบุเฮอุครบดีอาบุกิมาไงเฮอิสุบุมวยนะอุคินีให้ดันมาปาลกายทุกันริบันนี้มาดังมาตามยาตระประกันนะทุกันริบันนี้ก็ชุดโอยบ่มวยนะกิดงงดุริเกไอซูขากบุดีเป่าไตอิตาเมมถอยนะไอหินักตะลักแล้วก็ตั้มนึกบิวไปยาที่ให้ยบ่มวยกิมามาปาโตกริบดังงังเสียดิสัตว์มาซานะตุพัตบะเต้าระกะเสียนะงำดับบุกรีเลยกีมาปาดูสุเนียมากิมาตัวโดขังอิมาดากังนะบังงำดระบะเฮกงางอุบดามาปามาบุฮัดกระดงมาซามาสุนีมีคุสิเลยริบะกันน้ำตันมากอนสินะบังงำเดมานะตัวริพัตบะสิงสีขังนะดมยิงดูเลยระบะนึกบีกยันมากิมาคุตทวายทาคริสิมาปาโอยบะใครนั่นเนี่ยกับนะเย็นตัวนักขังลิบนี่เสียไปเลยนะอุสิตรีนี่มากิโตมาปาโตพาบดกะรีบะให้ดูนี่มาสาสิได้ลอยเลยอาบอกตัวบะที่น่ะมาโรยแล้วมาที่ดิบะเย็นมาดะกี่ไปยังปวกใครกะรีสารก็ปวกขี้บนุขังนี่ยังง่อยคุสิเลยดิบะนุปีอาบัดดามาปาทุกปงำดระบนี่นั่งน่ะมาปาทุกแกให้ระบสูน้ำไม่โตหามุกไตสิลูกโกยุ่มเดลเลยระบสูไตสิลูนุปีมาสักภาษาบุอุบยาดีให้บนี่อัสกีดุมกิสิลีวาริสนุงไงรีบอกชักษานามาเต้าระสิมาตั้งคราวครีตำทีบนะนินทีก้อยที่บ่าวรักลีพังบกเอาไปเลยรักทรีอาจจะดูบีมาซะเปียเรามาเนอะก็ได้ผมรู้ตัวปะมาไว้เนี่ยพังน้ำมันทีจะปะไอ้ตำทีบนะทีอีดาวยุ่มทงกูดิ้งสังบกมันอะไรที่ไม่อยากไปทีพังอะโดคุณสเนี่ยสาวกันเนอะคุณละสิกิสิได้เด้ยุ่มทงปกมาตั้งดีเลยให้เนี่ยตายอะโดเด้อได้ทราบมาสักพักจะไปมาเลยให้เนี่ยตายมาพัมดูยามลาบปะดูเนอะนึกเกิดอะไรกี่ฮะไอ้เนี่ยเสียปีเดินท้ายสิหน่อยนั่นตัวบอกที่ว่าพังนั่นนะฮะไอ้ก็เลยนั่นน่ะสิเรายุ่งต้องปลุกกันตัวเด้อลาวเกลือคนกี่ละอีตาหนุ่มดังสิเดมาตัวกระมเนอนี่กี่มาปาเลยละมั้งการีกี่มาปาเลยมั้งฮะไม่ข้างเงี้ยจ้ะไอ้เนี่ยปามกี่เป็นปีมเตอเลี้ยงมันท่าเดสิลาวสิให้มาทั่วคริสชิบูอีไม่บีมเนอการีสารพวกผู้ชายนักขังมุสุบุกเรต้องสุดที่มาอุบเดอลูปีแกนี่วันทาริสิที่บุษย์ลูปีเนี่ยปามบีจีนี่ไอ้ดงเนี่ยพัซร์ดีพับดูสุดที่มังวันตะกี้เสียกิตั้งซาบกิตัวบุญกูนัดจับดีทิ้งตัดแล้วก็เอ็ดฮัตุกมากี่มาตุกสักอินอะไรดีคุยรวยไปไอ้กูจะมาสวยรวยไปสภาพสิหายตุนตานักขี้มาไม่บีมาตุปากขัดนะตายไปมาป้าน่าจะนุป้าเสียนุ่มดังสิดาอสุพิงนักทุกคริบเสียการีโอยระเบิดโนไอ้ดินุ่งสายามที่เด็ดอามุคุณจะใครสิดาการีตารำดาริโนข้างที่ไอ้สุมาปกลุดนะนรกิกรมได้อิสายตัวมันส่งเธอบักซับมานาระบันฮัตุกิบะอิสาวิระสุใครโนเฮมาป้าพัทยาอิดนะอดุนนัตบิบว่าห้องนับรอว่าเขาตานะบะนิ่งที่หนึ่งวาริสาสิว่ามากิมพวกสิดาอภาวะมาเจอันแต่ขันใบจำฮัตตุปะมาเนอะไอ้ก็อยู่สิอุริสิตุ้มนี่กังดงนึงไอ้ดิเนี่ยอิสาวิระบุสูกีดนะตุ้มบดไอ้ก็ยี่กากันปวดจิตหลุนตุ้มเลยมันกันนานะขังปวดตุ้มมีการเดอกาลาไปแล้วกันนิกเลยมันฮะมาสิถ้าสิท่านเอามีฮัดนิ่งมากิมาตัวดูเอาระบัดไอ้เนี่ยอิสาวิระบุสูกีโก้มันนักสินบูว่าสักนี่เนอะถ้าสิเดปุ๊บว่าไหลมุติมุหิมาเลยนะไอ้เฮงกิมาตามไอ้สิลักเล่สกุลทาวดูนะมาคอยหุ่มดูคุลดูกิสิได้เดลัยบะหิมดงปุ๊บอดุตามนันลักปะดาสภาพะทงเดกกทินดูนะยุ่งสิบุกันอะไรกันทงเสียงลุยสิระบรออีบุ้งสิเลยมีใครเสียมันน่าก็สตัสเนี่ยทงเสียงไว้บัดนี้อีบัวกินนิ่งที่อ่ะอีสุปาขัดกันอาบวกเลยไอ้เฮงหนุ่มใหญ่สิดาทงที่เล็กลิบเสียอาภาวะมีใครสวยระบวยทงสิห่างไม่ยากเลยตัวมีลิสิโก้บอกว่าสิกันนักนไอเดียมกี้ตัวมีนั่นเลยงั้นใส่ซากถุงกี่ไม่ตานต่อถ้าเด็กกี่จับพูดเด็กกี่ฮามุกระต่อน้ำให้ดูดาเส้นถุงมันได้สิลุสุโซคุยบอกนิ่งที่มาไม่ดูฮามุกยามันได้สิลามิอดุนะขังเดสาดุนะตัวมีนตุมีมันนิ่งเผาตุนเสียงกันดับสุยุ่มตรงปุ๊บไอ้บันนี้นะมาดูกิทางน่าสุเลยดี
ꯇꯝꯊꯤꯕꯅ ꯑꯁꯨꯛ ꯃꯅꯥ ꯀꯟꯕ ꯏꯃꯨꯡꯁꯤꯗꯤ ꯊꯣꯡꯗꯣꯛꯄ ꯀꯥꯏ ꯑꯗꯨꯒ ꯆꯪꯉꯨ ꯁꯥꯐꯕ ꯊꯣꯡꯄ ꯀꯥꯏꯗꯨꯅ ꯑꯩꯅ ꯈꯔ ꯏꯁꯥ ꯏꯎ ꯐꯩꯅ ꯑꯩꯉꯣꯟꯗꯗꯤ ꯊꯨꯒꯥꯏ ꯌꯦꯡꯈꯥꯏꯕꯒꯤ ꯊꯧꯗꯥꯗꯣꯏꯁꯦ ꯀꯥꯡꯈꯟ ꯍꯥꯏꯗꯣꯛꯇꯨꯅ ꯋꯦꯃ ꯈꯪꯉꯤꯅꯤ ꯁꯤꯕꯨ ꯃꯤꯔꯨꯕꯨ ꯃꯨꯏꯌꯦ ꯃꯨꯁꯛ ꯃꯨꯏꯌꯦ ꯁꯨꯃꯥꯏꯅ ꯃꯨꯕꯨꯗꯤ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤꯅꯦ ꯑꯩꯗꯤ ꯇꯝꯊꯤꯕꯅ ꯉꯥꯡ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯨꯝꯂꯤꯕ ꯃꯤꯗꯣ ꯁꯣꯔ ꯁꯣꯔ ꯆꯤꯡꯗꯔꯛꯑꯣ ꯌꯨꯝꯁꯤꯗ ꯃꯣꯏꯅꯤꯈꯛ ꯂꯩ ꯃꯥꯜꯂꯦ ꯍꯅꯨꯕꯤ ꯃꯌꯥꯡ ꯀꯪꯕꯤ ꯑꯃꯒ ꯃꯨꯁꯨꯛ ꯃꯨꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯇꯨꯝꯃꯤ ꯆꯤꯡꯗꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯤꯡꯊꯤ ꯑꯃꯗꯤ ꯃꯕꯣꯛꯇꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯤ ꯃꯃꯤꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯩꯃꯥ ꯑꯩꯈꯣꯏꯗꯤ ꯇꯨꯝꯃꯤ ꯀꯥꯟꯗ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯀꯅꯥꯅ ꯅꯣꯏꯗꯤ ꯈꯪꯗꯨꯝ ꯈꯪꯉꯤꯅꯦꯍꯦ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯁꯨꯕꯨ ꯑꯗꯨꯝꯅ ꯆꯤꯡꯊꯕꯤꯅꯨ ꯍꯅꯨꯕꯤ ꯅꯔꯣꯜ ꯆꯨꯞ ꯌꯨꯝꯁꯤꯗ ꯅꯣꯏꯅꯤꯈꯛ ꯂꯩꯕ꯭ꯔꯥ ꯍꯥ ꯏꯁꯨ ꯏꯕꯦꯜ ꯈꯛ ꯂꯩꯖꯕꯅꯤ ꯑꯗꯣ ꯇꯝꯊꯤꯕ ꯑꯕꯣꯛ ꯍꯣꯏ ꯇꯁꯦꯡꯅ ꯅꯣꯏ ꯂꯥꯛꯄ ꯈꯪꯍꯧꯗ꯭ꯔꯦ ꯁꯥꯐꯕꯅ ꯇꯨꯝꯕꯕꯨ ꯄꯨꯡꯈꯩ ꯇꯨꯝꯃꯤꯅꯦ ꯇꯨꯝꯁꯤꯅꯩ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯕꯨꯗꯤ ꯍꯅꯨꯕꯤꯅ ꯃꯅꯥꯁꯤ ꯄꯪꯉꯝꯃꯅꯤꯗ ꯑꯗꯨꯅ ꯇꯥꯔꯝꯃꯣꯏ ꯑꯗꯣ ꯍꯅꯨꯕꯤꯗꯪ ꯇꯥꯗ꯭ꯔꯕꯁꯨ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯆꯐꯨ ꯑꯃꯨꯕꯤ ꯉꯝꯖꯕꯤ ꯃꯁꯨ ꯅꯨꯄꯤ ꯑꯊꯤꯕꯤꯁꯤꯗꯤ ꯇꯥꯔꯝꯅꯤꯗ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯃꯅꯥ ꯄꯪꯕꯤ ꯑꯣꯏꯔꯖꯥꯠꯂꯥ ꯄꯪꯕꯅꯤ ꯑꯩꯒꯤ ꯏꯁꯨꯁꯦ ꯊꯤꯁꯨ ꯌꯥꯝ ꯊꯤꯕꯅꯤ ꯑꯗꯣ ꯅꯣꯏꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯑꯍꯤꯡꯁꯤꯗ ꯑꯩꯒꯤꯗꯤ ꯏꯁꯨ ꯐꯖꯕꯤꯒ ꯂꯩꯇꯦ ꯍꯟꯅꯕ ꯇꯧ ꯇꯝꯊꯤꯕꯅ ꯉꯥꯏꯈꯣ ꯁꯥꯐꯕ ꯃꯈꯣꯏꯁꯤ ꯏꯄꯥ ꯄꯥꯈꯠꯂꯤ ꯅꯨꯄꯤꯁꯤ ꯃꯁꯥꯒꯤ ꯀꯨꯆꯨ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯃꯝꯕꯁꯤꯗ ꯃꯁꯥꯒꯤ ꯃꯨꯕ ꯑꯣꯏꯅ ꯎꯕꯅꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯊꯤꯔꯛꯄ ꯅꯨꯄꯤꯗꯣ ꯁꯣꯏꯅ ꯑꯣꯏꯒꯅꯤ ꯀꯅꯥ ꯂꯩ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯏꯁꯦ ꯆꯥꯝꯊꯣꯛꯀꯅꯨ ꯑꯗꯨꯒ ꯈꯪꯒꯅꯤ ꯏꯁꯨꯁꯥ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯃꯥ ꯄꯨꯛꯅꯨꯡꯒꯤ ꯊꯤꯕꯅꯤ ꯅꯣꯏ ꯊꯥꯖꯗ ꯇꯧ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩꯅꯨꯕꯤ ꯑꯩꯁꯦ ꯌꯥꯝ ꯄꯪꯕ ꯇꯝꯊꯤꯕ ꯑꯣꯏꯅ ꯎꯔꯕ ꯍꯥ ꯅꯤꯡꯊꯤꯅ ꯑꯩꯕꯨ ꯊꯥꯗꯣꯛ ꯀꯩꯅꯣ ꯑꯩꯕꯨ ꯄꯥꯒꯅꯨ ꯁꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯇꯝꯊꯤꯕ ꯄꯦꯟꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯇꯨꯅ ꯂꯩꯔꯦ ꯑꯩꯅ ꯅꯍꯥꯟꯈꯩ ꯋꯥꯅ ꯊꯤꯔꯛꯄ ꯑꯩꯒꯤ ꯑꯣꯏꯒꯤ ꯇꯥꯂꯣꯏ ꯈꯣꯟꯖꯦꯜ ꯑꯁꯤꯃꯛꯅꯤ ꯑꯩꯒꯤ ꯅꯥꯄꯁꯤꯗ ꯌꯩꯗꯨꯅ ꯁꯣꯟꯊꯥꯡꯅ ꯂꯩꯔꯤꯕ ꯊꯨꯔꯨ ꯃꯃꯥꯏꯁꯦ ꯊꯨꯅꯃꯛ ꯆꯥꯝꯊꯣꯛꯎꯁꯣ ꯅꯤꯡꯊꯤꯒꯤ ꯃꯥꯏꯗ ꯇꯩꯔꯤꯕ ꯍꯥꯃꯨꯈꯩꯗꯨ ꯅꯝꯗꯅ ꯆꯥꯝꯊꯣꯛꯍꯜꯂꯤ ꯈꯪꯉꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯅ ꯊꯤꯔꯛꯂꯤꯕꯁꯤ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯐꯖꯕꯤ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯅ ꯃꯝꯒ ꯃꯝꯃꯦ ꯑꯃꯨꯛ ꯃꯨꯁꯨꯛ ꯃꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯪꯗꯨꯅ ꯁꯤꯔꯝꯃꯤꯗ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗ ꯐꯖꯔꯦ ꯑꯩꯗꯤ ꯄꯥꯝꯃꯨꯕꯅ ꯑꯁꯨꯛ ꯊꯤꯔꯤꯕꯤ ꯅꯪꯁꯦ ꯑꯁꯤꯒꯤ ꯔꯕꯣꯟ ꯃꯥꯟꯕꯁꯤꯒꯤ ꯈꯨꯠꯇ ꯇꯥꯔꯅꯤ ꯈꯟꯕꯗ ꯑꯩꯅ ꯀꯟꯕꯁꯨ ꯉꯝꯃꯣꯏ ꯇꯝꯊꯤꯕꯅ ꯃꯥꯅꯤꯗꯣ ꯑꯩꯅ ꯊꯤꯔꯛꯏꯁꯦ ꯉꯁꯤꯗꯤ ꯐꯪꯉꯤ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯄ ꯉꯝꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯂꯥꯛꯑꯣ ꯁꯒꯣꯜ ꯑꯁꯤꯗ ꯇꯣꯡꯈꯠꯂꯣ ꯀꯣꯅꯨꯡꯒꯨꯝꯂꯕ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯂꯦꯡꯂꯁꯤ ꯅꯪꯒꯨꯝꯕ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩ ꯂꯣꯠꯄꯁꯨ ꯅꯠꯇꯦ ꯑꯩ ꯅꯪ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯍꯣꯏ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯃꯃꯥ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯜꯂꯕ ꯅꯨꯄꯥꯅꯦꯗꯤ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯕ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯗꯨꯅ ꯇꯥꯏ ꯑꯩꯒꯤ ꯃꯥꯏꯗꯒ ꯇꯤꯟ ꯁꯤꯟꯕꯒ ꯁꯥꯔꯤꯅꯦ ꯅꯨꯄꯤ ꯅꯪ ꯅꯨꯄꯤꯅꯤ ꯌꯥꯝ ꯄꯣꯡꯒꯅꯨ ꯑꯩ ꯅꯪꯉꯣꯟꯗꯗꯤ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯉꯩꯗ ꯁꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯨ ꯑꯅꯝ ꯀꯟꯗꯨꯅ ꯅꯤꯡꯊꯤ ꯁꯒꯣꯜꯗ ꯀꯥꯈꯠꯂꯨ ꯌꯥꯗꯦ ꯇꯝꯊꯤꯕꯒꯤ ꯃꯁꯤꯡ ꯍꯧꯔꯛꯂꯤ ꯅꯤꯡꯊꯤꯕꯤ ꯈꯨꯗꯥꯡꯗꯨꯗ ꯇꯥꯞ ꯄꯥꯏ ꯅꯪꯒꯨꯝꯕ ꯁꯥꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯒꯤ ꯃꯇꯤꯛꯂꯣ ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯨꯄꯤꯕꯨ ꯑꯍꯤꯡꯗ ꯐꯥꯕ ꯈꯨꯠꯁꯤ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯇꯥꯗꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯈꯤꯒꯦ ꯀꯅꯥꯅꯣ ꯀꯔꯤꯅꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯅꯨꯄꯤꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯨꯀꯠꯆꯩ ꯏꯁꯨꯁꯥ ꯁꯣꯜꯂꯕꯤ ꯃꯕꯣꯛ ꯑꯩꯅ ꯅꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯏꯁꯨꯗꯨ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯝꯅ ꯑꯩꯒꯤ ꯏꯁꯨꯗ ꯇꯧꯕꯤꯅꯣ ꯅꯨꯄꯤ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯅꯪꯒꯤ ꯅꯁꯨꯁꯦ ꯑꯅꯝ ꯌꯥꯝꯅ ꯀꯜꯂꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯨ ꯃꯈꯨꯠ ꯑꯆꯧꯕꯗꯨꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯅꯨꯄꯤꯗꯨꯗ ꯅꯨꯄꯥ ꯃꯁꯦꯟ ꯆꯥꯡꯌꯦꯡꯅꯕꯒꯨꯝꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯝꯇ ꯌꯥꯎꯗꯅ ꯇꯝꯊꯤꯕꯅ ꯐꯨꯔꯝꯃꯤ ꯑꯅꯝ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯤꯡꯊꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯏꯈꯠꯇꯨꯅ ꯁꯒꯣꯜ ꯃꯊꯛꯇꯨꯗ ꯇꯥꯞ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯊꯧꯒꯦ ꯇꯧꯕꯗ ꯍꯟꯅꯨꯕꯤꯗꯨꯅ ꯁꯒꯣꯜ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯊꯝꯕꯤꯔꯝꯃꯣ ꯑꯩ ꯏꯁꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯁꯨꯗ ꯑꯗꯨꯝ ꯇꯝꯊꯤꯅ ꯄꯨꯔꯤꯕꯅꯤ ꯏꯁꯨ ꯎꯈꯤꯅꯨ ꯑꯩꯒꯤ ꯏꯁꯨ ꯊꯝꯕꯤꯔꯝꯃꯣ ꯅꯤꯡꯊꯤ ꯇꯨꯔꯣꯏ ꯉꯝꯂꯣꯏꯅꯔꯕ ꯃꯁꯥꯗꯨꯅ ꯏꯈꯦꯡ ꯃꯔꯛꯇ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯕꯨꯛꯇ ꯊꯝꯗꯨꯅ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯕꯣꯛꯅ ꯅꯁꯨ ꯀꯟꯕ ꯉꯝꯂꯔꯣꯏꯌꯦ ꯑꯕꯣꯛ ꯏꯃꯥ ꯕꯥꯕꯥ ꯅꯣꯏ ꯂꯩꯔꯝꯂꯕꯗꯤ ꯃꯆꯥꯗ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤ ꯊꯣꯛꯂꯝꯂꯣꯏꯀꯣ ꯑꯕꯣꯛ ꯅꯪ ꯑꯩꯒꯤ ꯋꯥꯔꯅꯨ ꯌꯥꯔꯣꯏꯌꯦ
ꯑꯩꯒꯤ ꯏꯁꯨ ꯄꯨꯕ ꯌꯥꯔꯣꯏꯌꯦ ꯑꯩꯁꯦ ꯁꯣꯟꯅ ꯎꯔꯕꯁꯨ ꯏꯁꯨꯒꯤꯅꯦ ꯍꯥꯏꯔꯕꯗꯤ ꯁꯥꯃꯨꯒꯨꯝꯅ ꯀꯜꯂꯤ ꯑꯩ ꯏꯁꯨ ꯀꯜꯂꯤ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯁꯨ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯂꯥꯎꯈꯣꯡꯗꯨꯅ ꯇꯧꯔꯤ ꯃꯇꯧ ꯑꯗꯨ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤꯅ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯤ ꯇꯥꯔꯕꯁꯨ ꯀꯅꯥꯝꯇ ꯊꯧꯅꯥ ꯐꯅ ꯊꯣꯛꯂꯛꯅꯕ ꯂꯩꯔꯣꯏ ꯇꯝꯊꯤꯕ ꯃꯥꯅ ꯁꯥꯎꯗꯨꯅ ꯁꯒꯣꯜ ꯃꯈꯣꯡꯗ ꯀꯣꯜꯂꯤꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯀꯣꯛꯇꯨ ꯊꯥꯡꯁꯥꯡꯗꯨꯅ ꯍꯥꯏꯗꯠꯂꯝꯃꯤ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯔꯝꯃꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯛꯊꯈ꯭ꯔꯤ ꯏꯅꯨꯡ ꯃꯁꯨ ꯉꯥꯜꯂꯛꯂꯤ ꯅꯤꯡꯊꯤ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯁꯅꯥ ꯂꯩꯔꯝꯃꯤ ꯅꯤꯡꯊꯤ ꯉꯛꯅ ꯀꯅꯥ ꯄꯥꯈꯠꯀꯅꯣ ꯅꯃꯥ ꯑꯣꯏꯗꯧꯔꯤꯅꯦ ꯑꯩꯁꯦ ꯑꯩꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦ ꯏꯃꯧꯅ ꯋꯥꯈꯜ ꯂꯥꯛꯄꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯏꯃꯧꯒꯤ ꯃꯤꯡꯂꯦꯟꯗꯤ ꯅꯤꯡꯊꯤ ꯀꯧꯏ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯏꯆꯥꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕ ꯅꯨꯄꯤ ꯀꯌꯥ ꯌꯨꯝꯁꯤ ꯌꯧꯔꯛꯇꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯉꯥꯛꯇꯅꯤ ꯅꯤꯡꯊꯤ ꯅꯪ ꯈꯛꯇꯅꯤ ꯌꯨꯝꯁꯤ ꯌꯧꯔꯛꯄ ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯐꯠꯇꯕ ꯏꯆꯥ ꯄꯣꯛꯂꯨꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯟꯖꯗ꯭ꯔꯕ ꯏꯆꯥ ꯅꯤꯡꯉꯣꯜ ꯀꯌꯥꯅꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯈ꯭ꯔꯤꯁꯦ ꯅꯤꯡꯊꯤ ꯃꯪꯗꯨꯅ ꯗꯨꯃꯛ ꯂꯩ ꯉꯔꯥꯡꯒꯤ ꯃꯇꯧ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯅꯤꯡꯊꯤ ꯇꯝꯊꯤꯕꯒ ꯂꯨꯍꯣꯡꯂꯝꯃꯤ ꯅꯤꯡꯊꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯅꯨꯃꯤꯗꯥꯡꯅꯤ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯁꯥ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯥꯡꯍꯟꯕ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯩ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯕꯣꯛ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯑꯩ ꯁꯤꯡꯗꯨꯅ ꯇꯣꯛꯂꯣꯏ ꯑꯁꯨꯛ ꯐꯠꯇꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕ ꯀꯥꯏꯅ ꯇꯝꯊꯤꯕ ꯇꯨꯃꯤꯟ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯤꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯇꯨꯝꯊꯈꯤ ꯇꯝꯊꯤꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯇꯝꯊꯤꯕ ꯃꯥꯅ ꯅꯤꯡꯊꯤꯕꯨꯗꯤ ꯅꯨꯡꯁꯤꯔ ꯃꯥꯜꯂꯤ ꯅꯤꯡꯊꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯅꯨꯄꯥꯁꯤꯅ ꯀꯔꯤꯒꯤ ꯑꯩꯕꯨꯗꯤ ꯍꯥꯠꯇ꯭ꯔꯤ ꯃꯥꯅ ꯁꯨꯝꯅ ꯇꯨꯝꯂꯤꯀꯥꯟꯗ ꯍꯥꯠꯇꯣꯛꯅꯁꯤꯔꯅꯦ ꯑꯩ ꯃꯤꯍꯠꯄ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯑꯉꯝꯕ ꯃꯤ ꯑꯃꯗꯤ ꯊꯣꯛꯂꯛꯈꯤꯅꯤ ꯑꯕꯣꯛ ꯅꯁꯨꯅ ꯑꯕꯣꯛꯄꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯨꯄꯤꯁꯥ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯥꯒꯨꯝꯕ ꯃꯥꯒ ꯁꯤꯡꯅꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯑꯕꯣꯛꯀꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯇꯝꯊꯤꯕ ꯅꯤꯡꯊꯤꯅ ꯃꯅꯥꯛꯇ ꯂꯩꯔꯒ ꯋꯥꯈꯜ ꯈꯔ ꯑꯣꯜꯂꯛꯏ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯇꯧ ꯑꯗꯨ ꯈꯔ ꯍꯣꯡꯉꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯁꯨ ꯅꯤꯡꯊꯤ ꯃꯥꯇꯅꯤ ꯅꯤꯡꯊꯤ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯕꯨ ꯀꯤꯔꯤꯕ꯭ꯔꯣ ꯀꯤꯒꯅꯨ ꯑꯩ ꯅꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯁꯨ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯅꯪꯅ ꯑꯅꯝ ꯀꯟꯅ ꯊꯣꯛꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯥꯏꯊꯣꯡꯗ ꯅꯣꯛꯊꯣꯛꯇꯨꯅ ꯁꯥꯎꯗꯦꯗ ꯀꯩꯒꯤ ꯁꯥꯎꯗꯣꯏꯅꯣ ꯑꯗꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕ ꯂꯝꯆꯠꯇꯣ ꯊꯥꯗꯣꯛ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯣ ꯊꯥꯗꯣꯛꯑꯗꯕꯅꯤ ꯊꯥꯗꯣꯛꯄꯁꯨ ꯍꯧꯔꯦ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒꯕꯨ ꯑꯩꯅ ꯂꯝ ꯍꯦꯟꯒꯗ꯭ꯔꯣ ꯑꯗꯣ ꯅꯨꯄꯥ ꯈꯨꯟꯖꯥꯁꯤꯡꯗ ꯅꯪꯅ ꯇꯥꯊꯤ ꯇꯧꯑꯣꯏ ꯇꯧꯕꯗꯣ ꯇꯧꯕꯤꯅꯨ ꯑꯩ ꯄꯥꯝꯗꯦꯕ ꯑꯩꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯕ ꯄꯥꯝꯃꯦꯕ ꯑꯗꯣ ꯅꯪꯒꯤ ꯁꯛꯁꯦ ꯀꯤꯗꯤ ꯀꯤꯍꯦ ꯀꯤꯒꯅꯨꯍꯦ ꯅꯪꯅ ꯄꯥꯝꯗꯕ ꯑꯩ ꯑꯝꯇ ꯇꯧꯔꯣꯏ ꯑꯗꯣ ꯊꯦꯡꯉꯦ ꯇꯝꯊꯤꯕꯒꯤ ꯋꯥꯈꯜ ꯅꯤꯡꯊꯤꯅ ꯈꯔ ꯃꯈꯩ ꯁꯦꯝꯗꯣꯛꯂꯝꯃꯤ ꯐꯠꯇꯦ ꯈꯪꯂꯕ ꯃꯄꯨꯔꯣꯏꯕꯕꯨ ꯇꯞꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯅꯤꯡꯊꯤ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯅꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯅꯤꯡꯊꯤ ꯇꯨꯝꯕ ꯌꯥꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯊꯥꯁꯦ ꯌꯦꯡꯂꯤ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯅꯦ ꯊꯥꯁꯦ ꯁꯤꯕꯨ ꯆꯥꯗꯧꯒ ꯌꯦꯡꯉꯤꯅꯦ ꯇꯨꯝꯕ ꯌꯥꯗꯅ ꯁꯨꯝ ꯂꯩꯔꯝꯃꯤꯅꯤ ꯁꯨꯝ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯕ ꯑꯕꯣꯛꯇꯣ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯅꯪ ꯑꯩꯉꯣꯟda ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯐꯠꯇ ꯋꯥꯈꯜꯅ ꯑꯕꯣꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯃꯥꯡꯍꯟꯕꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯍꯥꯏꯔꯒ ꯅꯪ ꯊꯥꯖꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯗꯣ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯌꯥꯗ ꯌꯥꯔꯣꯏꯀꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯣ ꯑꯗꯨꯒ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛ ꯂꯥꯟꯖꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡꯕꯨ ꯂꯩꯈꯣꯛꯇꯒꯤ ꯃꯥꯡꯍꯜꯂꯣꯏꯅ ꯑꯗꯨꯒ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯤꯆꯝ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯣꯏꯅ ꯅꯪ ꯏꯃꯥ ꯄꯥꯕꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯩꯅ ꯋꯥꯁꯛꯂꯤ ꯏꯆꯥꯁꯤꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯋꯥꯡꯃꯒꯤ ꯄꯜꯂꯥꯅ ꯇꯧꯔꯕꯗꯤ ꯑꯩ ꯏꯆꯥꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏꯁꯤ ꯃꯥꯡꯈꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯃꯔꯣꯝ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯖꯔꯦ ꯑꯉꯥꯡ ꯑꯁꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯇꯝꯊꯤꯕꯅ ꯄꯝꯗꯨꯅ ꯏꯄꯥꯒꯤ ꯃꯣꯝ ꯏꯆꯥꯒꯤ ꯈꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯊꯧꯅꯥ ꯂꯩꯕꯤ ꯑꯔꯥꯜ ꯑꯁꯣꯏ ꯌꯥꯗꯕꯤ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯕꯤ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯕ ꯉꯝꯕꯤ ꯊꯧꯉꯝꯕꯤ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯎꯕꯗ ꯅꯤꯡꯊꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯅꯦꯝꯅ ꯏꯃꯧ ꯏꯕꯦꯝꯃ ꯆꯥꯛꯁꯦ ꯁꯥꯔꯤꯀꯥꯟꯗ ꯆꯥꯅꯕ ꯇꯧꯔꯁꯤ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯦ
Mangal khra nairaklamani isuse nungsibana loiremuktoiba ima ipagi minungsi phanglaktabi aise kasidi inemigo ipuroibagi sebatani yo namobu asigumna nungsi sana tobiyugo punsi supa karigi tawroi ha imoni sanani isanu pasisu imonu wakal tahanbire sese ingba tari sakse chana tawrasi asumna nungsi sana leiminare e angang adu tha mangaram surakla matamda angaw laina naraba tamthiba magi haunabidu haurai ningthi mapuroibadu mamit ngawre haiduna kaya tarutanan leite masa mabu senanabu khotnabada magi nupina hizilaklabada tamthiba masak matau phajabi nupi pamlakle magi loinabibu hanna phau yengtri nupa nangna do hunglaklibusi karino ha nangsi nasa leirabani na aigi mangmaktada nupi sinsina pusilakpa ayeng mangamamuni khanbra ha wayam ngangam tanite nasakti yengte ithi isa leiragadaroge ha nangbune nangak paiduna yum masigi tadribse naraibukto farabani kharasu khamsinda leyo jagat ibune yam sawlagat ai athibu nupi pamde heba nang khanglim natro ha hojik nang sing jabi man ai yengtri sida nangna sam sawsi kai oh nupa nogi pukselse adura ha paseringai nushina thamge hai aduga kiraklagana hanna phau yengloi hai sa lairabi na leisabi sadu layu hai ha isa se mangalasi hairib ikoigi ipuroibu oribu nupa do phasagira thigira atopa kanada mityen karan chandi aikoina ngamaga noina kari ngamti noigumba kaya si leibana macha laireba nupana nupi duk lolega nupi duk lauriga tawrisi nang kayam ngangdurigi ha pamdi pamdi ai nang pamdi kaido gayab ha nangsu atopa ma yengkibada ai gaisu sauri sathosebda oh pamagana nanakta thamge hai aduga pamdragana satkhribe asira nupagi puksa nupi ai hoise kari oina oi ha asumna kanna khatnari kanda sakhenbi mari kolap tawre sakhenbi nupa mayamdagi sel sathokpi nupi sakhenbi sakta lam yawi magi michida nupa kayani kelibasi nupadagi sathoklaga hinglibani sakhenbi mabu thengnarubadagi onkhibani tamthibagi wakhal haurakpani hanagi lamchan haima sakhenbi lai maludawsi bi isau yang yam tongnuko laise nanaw nupi oiduni nangi lepham thokpu lei sara thaknabado kharsilam nangna tallagana minai nupi gai dai ko khara ningthin siam hai sara thaknabado midi matu halga leiradi mina kaubaga khumdeko yam phatte hinjabasidi as yare nasak papajagai aduk saudi yare ko aisu nang mangairam lao ningna sikni wari tawsi ayo khongse asainya lambida lakpada khara soeba aduna ai khong thangduna chatpa ngamdri moi tanamda thangbigira ayo asi haiduna ningthida michi khatlami ningthi propok sakduna yengdur leho karamba mina sakloi milu aninda pirang su sin thawi ningamdabana asuk phajaba sagi wakhal senmanu pasip aina karamna simdokan ai sasi marabak higadori dako ai boyum silai kisira asiguma trisak ayasi yengduna kayam kuina khangduna ai hingkigani sakhenbi nang nungaini ai purebabu mamut ngawhanba nangna numit nini humni hokri tamthiba ngasi yumda leite sakhenbi lai taribro nupa ai laiye mahupubi nang lai boire ko atuk usitaba nang ngasidi ningthi ai kana no khangan ba taridina masa leireba ai purebada nang namu kaihopa asi haiduna kupak na thai ayo he kuzai ko pi manbi nasaktu thirebanina na purebada pambi jaga ai gona tainari oire ko nasaktu thirebanina nupa na pambi jaba akhoi gu bise hek ubada mina pamdise akhoi gu bisin nangumbi athibidi nupa na pambi jabana ai gona kalairo khuzai akupi malaga nang kaidogege ha hosik aina leisabi saduna leiba yab aidi nangona leisabi saw haikide ya chinganbi nangumba mana nang yumsida hek lakpada aibu phatte haigado kaisu leitabi nupa na pambi dabi nangumbana aigi maida kupakna thap ha nungari nang ikana khangan buta nang kaidogbe ha ipuroiba leirabi aibu nupa na pambi dabi chakro yumse thadok tu nang chakro sakhenbi sauna mamin ani duna khani yenglam duna satki
ꯑꯣꯏꯔꯔꯦ ꯅꯨꯃꯤꯗꯥꯡ ꯇꯝꯊꯤꯕ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯑꯃꯅ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯟꯒꯗꯕꯒꯤ ꯉꯥꯏꯗꯨ ꯂꯩꯔꯕꯁꯤꯗ ꯅꯪꯅ ꯈꯨꯠ ꯊꯥꯕ ꯀꯗꯥꯏ ꯑꯉꯥꯡꯒꯗꯣ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯧꯁꯦ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯇꯧꯔꯤꯒꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝꯅ ꯇꯧꯁꯤ ꯏꯃꯧꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯁꯥꯎꯍꯟꯒꯅꯨ ꯇꯝꯊꯤꯕ ꯃꯃꯥꯒꯤ ꯃꯁꯝꯗꯨ ꯄꯥꯏꯗꯨꯅ ꯀꯅꯥꯒꯤꯅꯣ ꯍꯥ ꯅꯪꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯃꯥ ꯑꯣꯏꯔꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯐꯨꯔꯝꯃꯤ ꯃꯄꯥꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪ ꯄꯣꯛꯂꯤꯕꯁꯦ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯎꯅꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯑꯣꯏꯅ ꯑꯣꯏ ꯑꯩꯈꯣꯏꯁꯦ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥꯅ ꯄꯥꯅꯤ ꯅꯃꯥꯗ ꯅꯈꯨꯠꯇꯨꯅ ꯊꯥꯕ ꯅꯪꯅ ꯁꯤꯈ꯭ꯔꯣ ꯅꯪ ꯄꯣꯛꯂꯨꯕꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯤ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯅꯨꯄꯤ ꯁꯦ ꯁꯣꯛꯄ꯭ꯔꯥ ꯅꯪꯃꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯉꯁꯤꯐꯥꯎꯗ ꯇꯝꯊꯤꯕ ꯑꯩꯉꯣꯟꯗ ꯃꯤꯠ ꯅꯥꯏꯕꯦꯟ ꯐꯥꯎꯕ ꯌꯦꯡꯉꯛꯇꯕꯅꯤ ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯅꯪ ꯀꯔꯤꯒꯤ ꯂꯦꯝꯅ ꯊꯥꯕ ꯅꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯅꯣꯏꯅ ꯌꯦꯠꯄ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯌꯦꯠ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯋꯥꯔꯛꯄꯗ ꯀꯅꯥꯅ ꯊꯤꯡꯗꯣꯔꯤꯒꯦ ꯍꯥ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯀꯦ ꯂꯩꯔꯤꯕꯅꯤ ꯁꯦꯝꯗꯣꯛꯄ ꯌꯥꯗꯕ ꯃꯆꯥ ꯅꯪꯗꯤ ꯃꯥꯡꯖꯈꯤꯕꯅ ꯐꯩ ꯅꯪꯒꯨꯝꯕꯁꯤꯗꯤ ꯃꯥꯡꯍꯟꯈꯤꯕꯅ ꯐꯩ ꯃꯄꯥ ꯃꯥꯅ ꯋꯥꯍꯩꯁꯤꯕꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯁꯥꯎ ꯃꯥꯅ ꯍꯦꯟꯈꯤꯕꯅ ꯁꯥꯡꯂꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯧꯔꯛꯇꯨꯅ ꯃꯄꯥꯗ ꯊꯤꯜꯂꯝꯃꯤ ꯇꯝꯊꯤꯕ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯡ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯅꯁꯥꯒꯤ ꯈꯨꯠꯇ ꯅꯨꯄꯥꯗꯪꯒꯤ ꯊꯋꯥꯏ ꯊꯥꯔꯕ ꯑꯣꯏꯔꯦ ꯁꯦ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ ꯑꯁꯨꯛ ꯇꯝꯊꯤꯔꯕ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯩꯒꯤ ꯑꯁꯨꯛ ꯐꯠꯇꯕ ꯅꯪ ꯄꯣꯛꯂꯨꯗꯅ ꯉꯁꯤ ꯑꯩ ꯃꯥꯡꯉꯤꯗꯅ ꯅꯅꯤꯡ ꯇꯝꯍꯧꯔꯣ ꯁꯦ ꯍꯥꯠꯂꯣ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯇꯦꯡꯊꯥꯅ ꯑꯣꯏꯔꯒꯅꯨ ꯑꯩ ꯀꯅꯥꯅ ꯃꯁꯛ ꯈꯪꯗ꯭ꯔꯣ ꯍꯥ ꯀꯔꯤꯒꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯊꯤꯡꯉꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄ ꯑꯝꯇ ꯍꯤꯡꯍꯟꯗꯨꯅ ꯊꯝꯗꯦ ꯍꯥꯏꯕꯁꯤ ꯅꯣꯏ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯁꯥꯎ ꯃꯥꯅ ꯈꯔ ꯇꯞꯊꯔꯛꯇꯨꯅ ꯏꯃꯥ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯝꯂꯤꯕꯁꯦ ꯏꯃꯥ ꯅꯁꯥ ꯂꯥꯜꯂꯦ ꯅꯁꯥꯕꯨ ꯉꯥꯛꯄꯤꯌꯨ ꯀꯧꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯃꯄꯥ ꯍꯥꯠꯄ ꯉꯝꯕ ꯃꯆꯥ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯪꯗꯤ ꯏꯆꯥ ꯅꯠꯇꯦ ꯅꯪꯗꯤ ꯁꯥꯅꯦ ꯅꯪꯗꯤ ꯏꯆꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧꯁꯦ ꯊꯝꯕ ꯄꯥꯝꯗꯦ ꯏꯁꯨꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯇꯥꯕ ꯑꯩ ꯄꯥꯝꯗꯦ ꯅꯅꯤꯡꯇꯝꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯣ ꯄꯦꯜꯂꯣ ꯅꯪ ꯄꯦꯜꯂꯣ ꯏꯃꯥ ꯑꯩ ꯂꯥꯏꯈ꯭ꯔꯦ ꯀꯔꯤꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯣꯏꯅꯣ ꯀꯔꯤꯒꯨꯝꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕ ꯊꯦꯡꯅꯕ ꯃꯐꯝꯗ ꯅꯣꯏꯕꯨ ꯍꯥꯠꯀꯅꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝ ꯅꯪꯅ ꯌꯨꯝꯁꯤꯗ ꯏꯃꯨꯡꯁꯦ ꯁꯥꯟꯅꯕ ꯀꯨꯝꯍꯩꯗꯣ ꯇꯧꯖꯔꯤꯕꯤ ꯑꯩꯒꯤ ꯏꯃꯧꯁꯤꯅ ꯀꯔꯤ ꯑꯣꯏꯅꯤ ꯍꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯡꯅꯔꯝꯃꯤ ꯍꯥꯏꯕ ꯌꯥꯔꯛꯇꯕꯗꯒꯤ ꯇꯝꯊꯤꯕ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅ ꯃꯃꯥ ꯑꯃꯗꯤ ꯂꯣꯏꯅꯕꯤꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯏꯁꯨꯁꯤ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯣ ꯅꯪ ꯃꯐꯝꯁꯤꯗ ꯂꯩꯔꯕꯗꯤ ꯏꯁꯨꯁꯦ ꯃꯥꯡꯕ ꯇꯥꯏ ꯏꯃꯥꯗꯤ ꯁꯤꯔꯕꯁꯨ ꯌꯥꯏ ꯏꯃꯧꯒ ꯏꯁꯨꯒꯗꯤ ꯃꯥꯡꯕ ꯌꯥꯗꯤꯌꯦ ꯏꯃꯧꯅ ꯂꯥꯏꯃꯛꯅꯤ ꯈꯟꯅ ꯂꯥꯠꯂꯤꯕꯁꯦ ꯁꯥ ꯑꯣꯏꯔꯝꯂꯦ ꯁꯦ ꯆꯠꯈ꯭ꯔꯣ ꯏꯁꯨꯕꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯣ ꯏꯃꯥ ꯌꯥꯎꯗꯅ ꯆꯦꯟꯕ ꯉꯝꯂꯣꯏ ꯁꯣꯜꯂꯕꯤ ꯅꯨꯄꯤ ꯑꯩꯅ ꯀꯝꯗꯧꯅ ꯑꯄꯤꯛꯄ ꯏꯆꯥꯁꯤꯒ ꯆꯦꯟꯒꯅꯤ 이만이 쌩크라시 펌시 타독두나 쌩크라시 이마힌키 이수기다 아숙 팟잡 이사세 노마디 망원다기 헤는 ngambami amalaki matamdu phawba ai ngaiki hinki tamthiba sauning baman helaktuna taina pham khangda wajaida taina duna lauba yaba lauramlaga magi ka da sanki tanja singaiduna mani mamo tumina hinga du sen thurei wari asi liba loirakpada mafam adu tiliba miyam khaidu ningthida mamit loina thammi nungai taba ngakpaga loina na ningthida nangi pa base namang asi leiba dupa asi ni magi thongampi apoki thongampi sahi kaya wana isu bu sauna bu yoklak isu na nangi panthau hangba namama na pakum pi bangamda abo suk tamthiba mangda leiba sibo ai hi pa yat base ai hi pa oiramlak asuk patrabasibu ipa masak lakpada ai isai tong dagoy baboy mawa ipa ni khanglam kadabagi saruk ipa masak khanglam dabani hena pai tamthiba
Masani khanglakpadagi tumina milu anida pirang sinthaduna yengduna masagi nuksiraba saktam uba phanglakpada karomdagino khangdi minungsi poklaktuna ipagi thongambi nang babu waru ha masidi napaise isagi na kongda tarari aphabu wakhal machet abata pokpa ngamdraba ayese napani habdi ikaidro ma nikthi noyani bu eine kayada wada thiba karigi asada aron masaktam lotun hinglibano patrabana sa ikiduna imanang mirot oirabro patrabana sa isikiduna thongambina taibang wakhal laklaba matamda ipa masak khangdrabi ipagi koloi minglen khanglaktabi miyamgi ngangnafam noknafam oibina chai ipabu nokmadi usage aina kaurangna kairakpan kasidi ipahulba phagi asuk sauminglurabasu ipana ipagi thongambi hairakpada nachawarauba phai asummaral khaidoktuna bisarpati oirabasu nachaina ipabu kanbagi thaunadi leitre ipa masak khanglakpada ipagi aroiba namit oirabako isagira isana khangi wasak ngakpa ngamdaba mi oina hingbada kanadraba nupi angangbu isilsina panatre asuk tamthiraba ise hingdengtre isana pirakpa phangpham thokpa iragi jairaka isana yana lawjarage tiliba miyam singdu yengi mapa masagi matau ubada nungaitaba poni papa nachaibu arauduko nachaina ipabu kanba ngambagi thokna leitre miyam kidama asum aragidama nachaina karamna asum tamthiraba jairaka igan imang magtada papa miyoyibagi punsibu kashu leitana khaluba amadi Sri Nongthombam sanahan amadi ngambigi masano sibu hatpagi sibagi sairak pire isana tawjabagi sairak ai harau laugani adubu thongambi nabok amadi namagi manakta sangbagi ayaba mikok kharada oirabasu ipagi phamda pi kuina pibagi thongna lei ye baba mama sanagi makhongda khurumduna ima nasagi ngakpifam thokjaba irangse imana ta ngakpiyo nasa ngasidi haifam khangdana wari isagi amotpa kaya kupsinduna thamluba afaba wakhal machet amata khanba ngamjaba ai mangaire aigoda kanana kari tawba ngamgani haina khaluba aigondagi ngamba aigi isana biture mapa oibida madik chadraba mapani haina aibu khanglakna isa sigi thamoida mapaibu sauningpa ikaibu poklamgani imabu kari hayo haibno ha asi asumma matam suppada mai pai hairibasi aranba tawba migisu nongma natraga nongmadi mai phangi haibada imana haikibadai adumna tawgano ai mangai chatkano aigondagi henba mi mai thiba piba ngamba mi lakhini haidana imana haija imasu isabu kannabagi thongna leitre karigi mana asaibu kannani adu phatrabana chaigi mitludagi pirang sinthariba dikti nang ikaibra ai sinangi na purebani haibda nangi na pureba oibda ise madik chajako nangbi thongna phabini mai teina bini haibda jangta ni tupa aibu kari hayo haibdo mirot oida lairabasu nongmata nang maning singdaba namiti yaudi phatrabasu nangse aigidi puroibane karamna imang magtada aibu karamna yenglasige ibagi thangambi se napai phangphang thopu sayakpiro asidi isage asoiba phattaba loide isana khangjari ai mu phattaba leiram leidi isana piriba sayrak asina matik sai papa nacha pangal thokche karamna mara leiraba mabu ipani haina kankani mara leiraba pidi nacha kanba ngamdi papa ipa oirasu tamthiba masagi maragi matung inna masana harau thawai thaki ai mangai aingondagi hena akanba kana leite khanna maning tamluba tamthiba mabu ngamba mo laktuna maithiba piki
ꯊꯧꯉꯝꯕꯤꯕꯨ ꯃꯤꯌꯥꯝꯅ ꯊꯥꯒꯠꯈꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯄꯨꯊꯣꯛꯄꯒꯤ꯫ ꯑꯔꯥꯟꯕ ꯇꯧꯔꯕꯗꯤ ꯃꯄꯥ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯈꯤꯗꯦ꯫ ꯇꯝꯊꯤꯕꯅ ꯂꯩꯇ꯭ꯔꯕꯗ ꯈꯨꯜ ꯑꯗꯨ ꯅꯤꯅꯥ ꯇꯥꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ꯫ ꯊꯧꯉꯝꯕꯤ ꯑꯃꯗꯤ ꯅꯤꯡꯊꯤꯗ ꯉꯥꯡꯅꯈꯤꯕꯁꯤꯡ ꯃꯌꯥ ꯀꯨꯝꯗꯨꯅ ꯇꯣꯛꯏ꯫ ꯑꯩ ꯃꯉꯥꯏꯔꯦ ꯃꯨꯛꯇꯨꯅ ꯆꯠꯄ ꯐꯠꯇꯦ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯩꯕꯨ ꯅꯝꯊꯕ ꯃꯤ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ, ꯃꯥꯏꯊꯤꯕ ꯅꯪꯒꯅꯤ꯫